Atiyada thogliba thabalgi mangalna mipum khuding mangal piduna amambabu kharada oirabasu ngalali piklaba yumadugi musi ngaliba blabki mangalda makhud macha aduna hununduna mahaki pisakoladada pisari imungdagi nupi macha ama thalakduna pisari bi aduda wairi Chicha chakse ana charas lao ngasai makai mamli ba marakta pisari ba adu atay kanasu nate Mary ni Mary manaw nupi chanda yengladuna Chan chalo mamaga punna chakta nanga na jaminaruro chiche pisa phanglaga changlage mige hayeng pigadabane hoi odo chicha Asi airaga wadu makatadana tumina laikre Mary manaw nupigi mataw aduda kaidarage chan Cha school gi emission su tawrare haima aduge ra chiche laisidi chiche na fana basinganiye Chan mapira chena machiding laga Chicha nang yamna wari ko akoy miyam gi khanbada haima Chan chiche wadiye kaigi wadoino ai ningli basa mamaga babaga nangagine Cha Pare chango cho mama do chak bizaro aduga nangsu charo ko Oi che Chansu imungda changkre Mary makatana pia muksakre Mary piklingai degi awabatana masaruk oiduna nungaiba masak khangdribi amani manaw nupiga mapaga mamaga makoy mari khak leizabani mamadi masagi anaba amadagi hawag kangkhat pangamdana lay mapai bolna numit chupagi yuda thagtuna imunggi awaba machet amada fawa khangdana nungairaga lay piklingai dagi hauna Mary thabak sudana imung purai Lekay miyamna Mary bu yamna nungsibi khara amanadi mapayu ngawbagi machanabu kayam padoyno ainabi awaba kaya si khangduna kanna sunonduna manaw nupibu lairik damali Jan class 7 gari awabatana masaru ajarabi Mary akhang kanbi thangna lebini ngasi fawbada kanagi mafamdagi cheng khuya ama niraga charaktri Ibohal lambida laura duna changlai Aina nawam ta lawda aisini Noigumba sidi dem care ha Laikai sida afaba kana no tholola open challenge Mary mapagi konjel tabada thongal da chenthuraktuna mapabu imungda pusinna batari Hey kana aingwanda solakano Maba laose imungda changlase mi myamgi mamangda yamna fazadi Kare moina igi thibong thakpibra mawam ta lawda asini aina mawam ta lawde Mapabu imungda pusinduna chakhumda changlaktuna chak pizana batari Oi kadai ai chak piro ai chak chage Mary mapagi chaga du thangdore Chansu mama bu chak pizaram laga chakhumda chak chaba changlai Mary ga changadu chak chagi haine ek tawbaga Ibohal hinjang adu da yenglaga tengkod adu thangkatlaga khara saurapna Ngasidi hangam thongbane asigu menjang se kanana chani na thonglina sidi nangcha Asi airaga chaga duda insang adu aizilaga pukham adu pairaga lagdana langi Mary ga changadu khangpre khangi Oima Chan kiraduna macheda konsili Mary pendabana mapada yengjei Ibohan ngari hugotuna mapalamda thoki machindasu murum soli Sa noi cha hangambu injang ne cha noi cha Aise karamba mino khongdaba sai Chao noi le chao
ꯐꯃꯨꯡꯗ ꯍꯧꯒꯠꯄꯗꯤ ꯉꯝꯖꯗ ꯍꯤꯞꯂꯤꯕꯤ ꯑꯆꯧꯕꯤ ꯄꯦꯟꯗꯅ ꯀꯞꯆꯔꯤ꯫ ꯃꯦꯔꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯖꯟ, ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯆꯥꯛꯁꯤ ꯆꯥꯔꯣꯕ꯫ ꯆꯤꯆꯦ, ꯁꯦ ꯆꯥꯔꯁꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯑꯋꯥꯕ ꯎꯠꯊꯣꯛꯄ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯦꯔꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯄꯦꯟꯗ ꯀꯞꯆꯔꯤ꯫ ꯕꯕꯥ, ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯦꯀꯣ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯅ ꯈꯪꯕꯤꯗꯦ꯫ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅꯇ ꯂꯩꯀꯣ꯫ ꯕꯕꯥ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯔꯣ ꯀꯩꯗꯧꯒꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯂꯩꯕ, ꯑꯗꯨꯒ ꯑꯩ ꯋꯥꯔꯦ ꯕꯕꯥ, ꯑꯩ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯕꯥ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ꯫ ꯄꯦꯟꯗꯕꯅ ꯃꯁꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯆꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯦꯔꯤ ꯃꯆꯟꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯖꯟ, ꯍꯧꯒꯠꯂꯣꯕ, ꯂꯥꯛꯑꯣꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯤꯅꯤꯌꯦ, ꯂꯥꯛꯑꯣꯕ, ꯉꯥ ꯈꯔ ꯐꯥꯎꯔꯨꯁꯦ꯫ ꯖꯟꯁꯨ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯆꯦ, ꯑꯩꯗꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤꯌꯦ꯫ ꯖꯟ, ꯂꯥꯛꯑꯣꯕ, ꯃꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯐꯥꯈ꯭ꯔꯅꯤꯌꯦ꯫ ꯖꯟ ꯃꯃꯤꯠꯀꯗꯨ ꯈꯪꯁꯤꯡꯂꯒ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯏꯟ ꯆꯤꯡꯂꯤ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯀꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯍꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯨꯡꯁꯥꯅ ꯐꯨꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯁꯨꯔꯖꯗꯦꯕ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯃꯥꯡꯒꯣꯜ ꯅꯤꯖꯔꯤ꯫ ꯒꯤꯇꯥ ꯙꯨꯛ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯂꯣꯜꯂꯤ꯫ ꯔꯟꯕꯤꯔ ꯋꯥꯀꯤꯡ ꯆꯦꯜꯂꯨꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡ ꯃꯆꯤꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯃꯤ꯫ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ ꯍꯥꯏ, ꯃꯃꯥ ꯇꯥꯕ꯭ꯔꯣ? ꯍꯣ, ꯇꯥꯔꯦ꯫ ꯑꯩꯃ, ꯃꯣꯏ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯑꯦꯗꯅ, ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯍꯥꯏ, ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯄꯨꯡꯁꯤꯕꯨ 7 ꯇꯥꯔꯦꯅꯦ ꯅꯪꯕꯣ, ꯅꯆꯥꯗꯣ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯐꯕ, ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕ, ꯋꯥꯡ ꯆꯥꯎꯕ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠ ꯊꯛꯀꯠꯀꯗꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯍꯩꯃ, ꯍꯥꯏꯅꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯥꯗꯤ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯍꯥꯏ, ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯥꯏ ꯕꯣꯏ꯫ ꯃꯣꯔꯅꯤꯡ ꯄꯥꯕꯨꯡ꯫ ꯐꯝꯃꯨ ꯏꯄꯥꯒꯤ ꯅꯥꯛꯇ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯩ ꯅꯄꯥ ꯅꯆꯥꯒꯤ ꯆꯥ ꯂꯧꯔꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯤꯇꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ, ꯃꯁꯤꯗ ꯋꯥ ꯃꯈꯥꯏ ꯑꯃ ꯇꯥꯟꯅꯒꯨꯝꯁꯦ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯕꯣꯁ, ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯃꯗꯨꯒꯤ ꯃꯤꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯈꯣ꯫ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯣꯀꯦ ꯕꯣꯁ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯣꯐꯥ ꯑꯗꯨꯗ ꯒꯤꯠ ꯐꯝꯃꯤ꯫ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ, ꯐꯩ, ꯈꯪꯉꯤ, ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ꯫ ꯔꯦꯛꯁꯟ ꯌꯥꯝꯅ ꯁꯥꯎꯅ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯑꯗꯨ ꯁꯣꯐꯥꯗ ꯉꯥꯊꯔꯒ ꯂꯩ꯫
Somdana machin manau anidu mamaga punna chak jaraga Jansu school chatkri Meri su laukum logi haina chatkri Meri ga luna tina jabi Lekagi mamanabi medaga punna lawadu khauri Medana Meria nangbu wadraba Aidi wadeda Wareba As Aidi adre Ngayakta pathasila one nangba Hoi nang patharamo Aisi matek siloiraga laagiba Adodo khoni punna laiminarasaba lao haibane Hoi hoi laagi Anidu labug adugi laurida famni Nate nangbu wabaga khangdraba haiba Yes Nate ko nang laisabi na habase kauraba haiba nangba Nasagado loina soone haiba Meri mahaki mibu sumatpa ngamba Misumbi Minok adu noklaga wadi ngangde Madu bada meda fauba tarang chali Has yadre Meri ipapakatna Kadarageta Has nangi oziki kunokto Adudaneba Aina nupiyo zarisune Amuk tarang chalise His yari ko Asing manita Ainaga nupawiramadi ko Nang koy nibo Tabak su phaba masak su phajaba Mabuk jil su phajaba As ay di ba ko nupawi na po ingreda Hoy sir Karigino ibu nupawi na po alam drisya Ay nauzi sarok na ko Kang ni ay sini Yari ko lao Tabak tum tahurase Miria asing kine Nang lobo nupado di marabag yang parani Is Matangi khongchatna kanabasu ngaibide nongmadi thaina college da pulakpa mayamdu chak jara machasi aina Tomthin Rexon Resma Mani Thoiba John Atay mamanabi mamanabasing makoy mayam amapali Resma na Tomthil bu yamna pamjay Tomthil gi masak fazaba sel paiba sidani Thamoy singna nungsibadi nate Moy mayam puliba adu Resmana Tomthilgi manakta naksinanaba honay Adubu Tomthindi kaysum khande Chamna marup amagumna khali Mafamda nungsiba haibasidi lapna thamkre Resma kesinaraga Tomthil ayisiki turelsa amukta lanbiyoba ay ngamdreba Hoy khutapiro Resma di haraw ba na loire Makut ka do piraga Turian adu lanto pire Asumna numid adusu Mayama duna Haraw nungay na Chara machaminaraga Punna adu kay nakirami Reksa na madi Tomthin Pikning ay digi Iskul tamlak padagina Koles tamlak wapfaw ba Yik naraga dumlai Yek na ba ni dudi mitmang thong na uthokta Tumina mathamoy da singlaga thami Tomthin ama direction Somda phamungda mamagi manakta famduna Meridu mamaga wari sari Mama nasado khara nungairabo Achobina nungaire Asi airaga mapira jelai Meri mamagi mapi adubu tekto piraduna Ma kaigi kapino kapkana ba Imagi bema itabu yamna warabo Ma ayu hadiye Makoladu niknik tawraduna Meri nairi Namana mamagi mapogta Kari paplang zakiduna no Suwaba mapoga sida Ima jada Pipiri bawa base Bema Mamasu Ichage waba kangine Adubu imadi Karisu daw bangamdre Mama Yarse Toba Ay kisumwadi Toba Mama Patharo ko Ay bazar dane Inesa kigi Pise mukta puro kige Langsu leite Kita layro kige Jansu Iskul halani Achawbi mapiye do day tholaga Hoy
ꯐꯖꯅꯅꯦ ꯏꯟꯊꯤꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯃꯃꯥ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯗꯨꯅ ꯃꯦꯔꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯦꯔꯤ ꯃꯇꯥ ꯃꯦꯗꯥꯕꯨ ꯍꯧꯕ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯦꯗꯥ ꯑꯣ ꯃꯦꯗꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯦꯗꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯍꯣ ꯂꯣꯏꯔꯦ ꯑꯩꯅꯦ ꯁꯝꯁꯤꯗꯪ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯦ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯇꯥꯈꯤꯅꯤꯌꯦ ꯍꯣꯏ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯏ ꯀꯥꯔꯟ ꯈꯔ ꯄꯥꯝꯖꯕ ꯖꯣꯟꯅ ꯏꯁ ꯍꯤꯔꯣꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯕꯥꯅꯤꯒꯤꯁꯦ ꯃꯅꯤ ꯊꯣꯏꯕ ꯅꯣꯛꯑꯒ ꯚꯥꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯥꯎꯕ ꯁꯥꯎꯅꯔꯗꯤ ꯑꯗꯨꯝ ꯊꯨꯡꯅꯔꯦ ꯖꯣꯟꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯇꯣꯝꯊꯤꯟꯅ ꯐꯨꯕꯨ ꯐꯨꯅꯤꯡꯂꯗꯤ ꯈꯨꯄꯥꯛꯅ ꯑꯗꯨꯝ ꯊꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯅꯤꯊꯣꯏꯕ ꯃꯆꯤꯟ ꯈꯨꯝꯃꯒ ꯇꯞꯅ ꯅꯣꯛꯏ ꯇꯧꯈꯣ ꯗꯗꯥ ꯚꯥꯏꯔꯦꯜ ꯆꯠꯄ ꯗꯥꯏꯂꯣꯛꯇꯣ ꯖꯣꯟꯅ ꯀꯩꯅꯣ ꯑꯩ ꯅꯣꯏꯗ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯑꯩꯈꯣꯏꯗꯤ ꯗꯥꯏꯂꯣꯛ ꯇꯧꯖꯕꯅꯤ ꯀꯩꯅꯣ ꯍꯣ ꯑꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯑꯃ ꯏꯕꯣ ꯀꯥꯎꯊꯔꯒ ꯊꯅꯝꯅꯤ ꯒꯥꯔꯤ ꯇꯣꯡꯂꯤꯗꯣ ꯇꯨꯃꯤꯟꯅ ꯇꯣꯡ ꯌꯥꯗ꯭ꯔꯣ ꯖꯣꯟꯁꯨ ꯇꯣꯝꯊꯤꯟ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯊꯣꯏꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯖꯣꯟꯅ ꯀꯩꯅꯣ ꯁꯣꯅꯣ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯃꯅꯤꯊꯣꯏꯕꯅ ꯚꯥꯏ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯁ ꯅꯉꯣꯟꯗ ꯅꯠꯇꯦ ꯇꯣꯝꯊꯤꯜ ꯌꯦꯡꯉꯣꯕ ꯖꯣꯟ ꯀꯥꯔꯟ ꯇꯧꯔꯛꯏ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯔꯛꯇ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯗꯥꯏꯂꯣग ꯑꯗꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ come to the point ꯃꯅꯤꯊꯣꯏꯕ ꯈꯔ ꯁꯥꯎꯅ ꯅꯣꯏ ꯅꯄꯥꯅꯦ ꯈꯪꯉꯕ ꯁꯛ ꯍꯥꯏꯁꯤꯅꯤ ꯑꯁ ꯅꯪ ꯑꯝ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯣꯕ ꯇꯣꯝꯊꯤꯟ ꯑꯃꯨꯛꯇ ꯌꯦꯡꯉꯣꯕ ꯇꯣꯝꯊꯤꯟ ꯀꯔꯤꯅꯣ ꯈꯟꯅ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯆꯤꯡꯊꯣꯔꯒ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯀꯨꯞꯇꯨꯅ ꯃꯤꯕꯨ ꯁꯨꯃꯠ ꯍꯩꯕꯤ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯤ ꯌꯣꯜꯂꯤꯕꯤ ꯁꯈꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯂꯥꯁ ꯍꯥꯏꯗꯗꯨꯅ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯃꯦꯔꯤꯗꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯨ ꯌꯥꯗꯕ ꯇꯣꯝꯊꯤꯜ ꯉꯁꯤꯗꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯖꯣꯟ ꯇꯣꯝꯊꯤꯟꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯀꯧꯔꯛꯏ ꯚꯥꯏ ꯀꯩꯗꯧꯔꯒꯦꯕ ꯇꯣꯝꯊꯤꯟ ꯃꯁꯥ ꯑꯗꯨ ꯏꯈꯪ ꯈꯪꯅ ꯀꯩꯗꯧꯔꯒꯦ ꯖꯣꯟ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯌꯦꯁ ꯚꯥꯏ ꯅꯪꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯏꯀꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯔꯣꯕ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯑꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯃꯅꯤꯊꯣꯏꯕ ꯇꯣꯝꯊꯤꯟꯗ ꯊꯣꯏꯅꯦꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯅꯨꯄꯥꯅꯤ ꯃꯈꯣꯏꯅ ꯅꯨꯄꯤꯒꯤ ꯋꯥ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯇꯣꯝꯊꯤꯟꯅ ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ ꯑꯗꯨꯃꯛ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯕ ꯃꯦꯔꯤꯕꯨ ꯑꯃꯨꯛꯇꯪ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯉꯤ ꯃꯅꯤꯊꯣꯏꯕ ꯇꯞꯅ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯩꯊꯦꯜꯗ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏ ꯖꯣꯟꯗꯤ ꯀꯥꯔꯟ ꯇꯧꯕ ꯄꯥꯝꯖꯕ ꯈꯛ ꯅꯠꯇꯅ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯃꯛꯅ ꯃꯥꯗꯤ ꯊꯣꯏꯅꯦꯅ ꯈꯟꯖꯤꯜꯂꯨꯗꯅ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯏꯅꯦ ꯆꯥꯁꯦ ꯑꯁ ꯑꯩꯗꯤ ꯕꯥ ꯆꯥꯛꯀ ꯂꯣꯏ ꯂꯥꯝꯃꯦ ꯊꯤꯕꯣꯡꯖꯥꯎ ꯍꯥꯏꯁꯤꯅꯤ ꯏꯁ ꯅꯪꯗꯤ ꯂꯥꯎꯗ꯭ꯔꯦꯍꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯥꯏꯗꯣ ꯌꯥꯔꯦꯀꯣ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯤꯕꯣꯡꯅ ꯃꯥꯅ ꯂꯥꯎꯔꯒ
ꯑꯩꯉꯣꯟꯗ ꯊꯤꯕꯣꯡ ꯖꯥꯎꯒꯥꯏ ꯂꯥꯎꯗ꯭ꯔꯦ ꯅꯪꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯖꯣꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯅꯤ ꯊꯣꯏꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯀꯩꯁꯨꯝꯇ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯃꯨꯛ ꯍꯨꯔꯥꯟ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕꯤ ꯃꯦꯔꯤꯗꯁꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ ꯑꯍꯨꯝꯗꯨ ꯕꯖꯥꯔ ꯃꯅꯨꯡ ꯑꯣꯏꯕꯅ ꯒꯥꯔꯤ ꯑꯗꯨ ꯅꯥꯀꯟꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯑꯗꯣꯝꯗ ꯊꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯑꯍꯨꯝꯗꯨ ꯆꯪꯂꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯦꯔꯤꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯦꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛꯇꯪꯒ ꯎꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯇꯤꯌꯥꯗ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯕꯨ ꯅꯣꯡꯒꯧꯕꯤ ꯀꯧꯕ ꯅꯣꯡ ꯑꯗꯨꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯃꯉꯥꯜ ꯑꯗꯨꯕꯨ ꯎꯍꯟꯗꯕꯒꯨꯝ ꯌꯦꯡꯅꯤꯡꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯤꯠꯃꯥꯡ ꯊꯣꯡꯅꯗꯤ ꯎꯊꯣꯔꯛꯇ ꯊꯃꯣꯏꯗ ꯆꯥꯛꯆꯩ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯕꯣꯔꯥ ꯆꯥꯕ ꯍꯣꯇꯦꯜ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯦꯔꯤꯒ ꯃꯦꯗꯥꯒꯗꯨ ꯂꯪ ꯂꯩꯔꯤ ꯃꯦꯗꯥꯅ ꯏꯇꯥ ꯕꯣꯔꯥ ꯆꯥꯈꯤꯁꯦ ꯃꯦꯔꯤꯅ ꯆꯥꯔꯁꯦ ꯊꯦꯡꯂꯅꯤꯌꯦ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯑꯃꯨꯛ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯗꯤ ꯖꯟꯗ ꯃꯊꯟꯇ ꯂꯩꯕ ꯌꯥꯔꯔꯣꯏꯌꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯈꯔ ꯂꯩꯈ꯭ꯔꯁꯦ ꯑꯗꯨꯒ ꯆꯔꯥ ꯋꯥꯜꯂꯨꯔꯁꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯡꯖꯨ ꯈꯔ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯣꯐꯤꯁ ꯔꯨꯝꯗꯅꯤ ꯔꯦꯁꯃꯥ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤ ꯗꯗꯥ ꯑꯩꯒꯤ ꯂꯤꯛꯇꯣ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯇꯣꯝꯊꯤꯟ ꯔꯦꯁꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯣꯏꯕ ꯁꯥꯒꯦꯕ ꯀꯔꯝꯕ ꯗꯤꯖꯥꯏꯟꯅꯣ ꯅꯪꯅ ꯑꯄꯥꯝꯕꯗ ꯍꯥꯏꯔꯛꯑꯣꯕ ꯑꯁ ꯗꯗꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯩꯉꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯁꯃꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥꯟꯗꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯟꯗꯨꯅ ꯃꯦꯝ ꯔꯦꯁꯃꯥ ꯏꯈꯪ ꯈꯪꯅ ꯍꯥ ꯃꯦꯝ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯌꯦꯁ ꯀꯝ ꯏꯟ ꯁꯤꯠ ꯗꯥꯎꯟ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯃꯒ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯏꯜ ꯑꯃ ꯄꯤꯔꯛꯏ ꯃꯦꯝ ꯁꯤꯁꯦ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯕꯤꯌꯨꯕ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯣ ꯆꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯑꯗꯨꯗꯤ ꯃꯦꯝ ꯑꯩ ꯑꯃꯨꯛ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯦꯁꯃꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯩ ꯃꯇꯧ ꯀꯔꯝꯅ ꯇꯣꯝꯊꯤꯜꯒꯤ ꯃꯔꯝ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯕ ꯏꯕꯣꯍꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯠꯅꯕꯁꯨ ꯂꯦꯞꯇꯦ ꯉꯁꯤꯁꯨ ꯄꯥꯔꯇꯤ ꯇꯧꯕꯗ ꯗꯣꯔ ꯍꯦꯟꯖꯤꯟꯅꯔꯛꯇꯨꯅ ꯋꯥ ꯀꯥꯏꯅꯔꯛꯄꯗꯒꯤ ꯈꯟꯅꯔꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯕꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯤ ꯃꯤꯒꯤ ꯆꯤꯇ꯭ꯔꯀꯨꯞꯇ꯭ꯔꯗ ꯌꯦꯡꯗꯨꯅ ꯂꯩꯖꯕꯤ ꯅꯣꯡꯃꯒꯤ ꯃꯤꯋꯥ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯤꯔꯁꯣꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯕ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯌꯨꯔꯦꯝ ꯊꯛꯇꯨꯅ ꯃꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯤꯕꯅꯦꯕ ꯍꯥꯏ ꯏꯕꯣꯍꯜ ꯅꯪꯅ ꯍꯧꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯔꯦꯝ ꯊꯛꯄ ꯍꯥꯏꯁꯤꯅꯤ ꯏꯕꯣꯍꯜ ꯃꯈꯣꯜ ꯏꯐꯥꯏ ꯐꯥꯏꯔꯒ ꯏꯅꯦꯔꯥꯁꯣ ꯀꯩꯅꯣ ꯃꯤ ꯑꯃꯒꯤ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯊꯤꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯔꯤꯁꯤꯕꯣ ꯂꯩꯀꯥꯏ ꯑꯃꯗ ꯈꯠꯅꯔꯦ ꯑꯃꯗꯕꯨ ꯈꯠꯅꯔꯦ ꯅꯪ ꯍꯦꯛꯇ ꯌꯥꯎꯔꯝꯅꯤ ꯑꯃꯒꯕꯨ ꯈꯠꯅꯔꯁꯨ ꯑꯃꯒꯁꯨ ꯈꯠꯅꯔꯁꯨ ꯅꯪ ꯍꯦꯛꯇ ꯑꯣꯏꯔꯝꯅꯤꯅꯦ ꯍꯣ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯦ ꯏꯅꯦꯔꯥꯁꯣ ꯑꯩꯅ ꯈꯠꯅꯔꯤꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯑꯩꯉꯣꯟꯗ ꯃꯤ ꯅꯨꯡꯁꯤꯠꯇꯕ ꯌꯥꯗꯦ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯃꯦꯗꯥꯒ ꯃꯦꯔꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯦꯔꯤ ꯃꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯃꯤꯒ ꯈꯠꯅꯔꯝꯕ ꯎꯕꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯃꯌꯨꯝꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤ
Mary lakpa ubada chinganimi mayam adu wa ngangnarei. Onsen-onsenduna Maryda ngangbirei. Hai, napa angawbase, nayumda punsilaga thamu yadra. Lambi sorokdaga thadorakanune. Mary mapira chena. Mayam akoibu warobigano. Aina ipagi mo sinduna haiseriye. Ho, missinare, yingzaningre. Ho napa angawbase, nayumda thamo. Sangbikro, yingzaningre, minare. Medaga Marygana ibohal bu samduna mayumda pusilai. Ibohal adum lauraga changai. Nawam ta logde aisini. Aina ne, nawam ta logde. Asumara su khangdana mi amabu ekta maral piba. Laibak se noina palo ne ha. Nawam ta logde. Nawam ta logde aisini na. Kusine. Yu thakningaga thakni, thakningdraga tukni. Aigi apambane. It's my right. Baba, yare ba. To base. Mapabu mangogi dari aduda thamlaga medana. Ita, adudi ayamu yumdalage ko. Hoy ta, adudi ayamu lehrage ko. Hoy, chale. Meda chatkibaga ngasai makai thingduna leiramba mapi adu tarai. Aduga mapada pendana chaiba horai. Baba, kaino nangna tarise? Nacha aikaibu kaisumta nungsidraba. Oi, taningde. Kanagi chano. Aigidi icha amta leite. Baba, nacha aikoise hisabi ngagtane. Baba, aikoisu miyamragdi kaiye. Miyam tin ba fauba ngamdre. Baba, nang yung ba halo ba? Taningde. Aina taningde. Kaida ne, kapsilaw sinarakan. Aigidi icha kanal leite. Aidi ithandane, ithanda. Kadai, rupa tarapro, yuthake. Baba, nang pirare, rupa tarapiyo abane. Phoi, khongni. Yumsigi pochai khudimak loina thugaigeba. Noina lupa tarapiyo yadradi ai tawgeba. Asi hairaga ngauri taraga imungda changkre. Mary pendraduna makhada famtaraga pena kapcharai. Machina kapagi makhol tabada chan chendarai. Aduga machibu konsenbiduna. Chicha, khadaragese. Chicha, kapkanoba. Chan, chicha che, toba, kapkanoba. Chicha kaparai. Lao, imungda changase. Hai chicha. Namidangi matamni kubera direction mayai kagi rumaduda TV yengli. Ngasi sakhangdabasingna engineer thoiba masada nomaina kaplaga manaing coachingda taraga leiramna hari. Thoibagi imung manungsingna siribasigi asengba langlanjing puthokpiyu hari. Kainogi mera pabi lusingmisingna asengba chumba langlanjing puthokri fauba asiba sangasi laure hari. Makha tarakpa pauda Manipurda pawadu asuming lambadai mapa machani du yengnadunu nolai. Rexan machin faina chinglaga nolai. Aikhoida tingkhangogdabadi yudringaida tingkhangada mangankhigadabni. Amu asawba safam amada khoisu leitaba nangumba engineer macha amana Rexan engonda singnabasai. Khangaba hojiktia nungairamani lairibakta tinkhrabanina. Kubersu nokladana. Ipagi bungo, ipane. Ichada tingkhangoina yurakadabadi misingda loina loisingadabani. Ipane. Maduda tholokpa thawdok khudingda ipana solve tawgani. Babo, nachada singnarakpa mi khudingmak nachana mata lemna tharai. Madugi tomthindusu ma aigi khutta loisiladawni. Ipane, madugi businessman Ranbirgi machado. Asumna mapa machani do phatta lausin kaya sizinaduna Ranbir amadi tomthinbu hanaba thaurang tawkhre. Fattaba migidi hidal leite habaduni
makoigi wakalda afaba machet amata fauba khanba ngamdi moigi wakalda hauzi khalibase ngasi na kana hatkani hayeng na kana hatkani haina khallaga laikhre makoigi thamoida mi amagi punsi asi kaisu leitana khali namidangi matamni mapa macha makoi ahumdu chak jari gitana ibunga ima kari hablok khoge yarni da ima moi pabung gidi yare gita chak chana macha don sinduna ibunga ima se asumna sum kayang koina laikwai bano tomthin ingangangna koi bnoi ma nang se angang su natrene nasana thabaga masu tawjare ima se imau pamene hos ima ayose angang yam noriko adugumbagi wakalga leite ranbir machadon sinduna ibunga namana haisuai bani nangbu gyan khara tabana faikali ichagi khangnaba leiragadi hairao kanagi machano kari lamdagino ima chalaga hainaruge natraga leitraga nane imana pamjaba imaulai madu hairurage kanana sema hos ayauti adugumagi wakhalamta leite aigi togodaba thabak thoram yamna wali asi hairaga hagolaga chake dawi gita machadon sinduna lauri aidi adu da khangdeko imadi yachenbagi machanupido hainaba chalaniko nangasu hana khangnare imana su pamjare khangde aidi haiba chalani tomthin ngakna mamadon sinduna yenglai koinoi ma nangorba resmadi aigi marubne haima marup oredi longna leinaba yade haibro ima ai madu yaba ngamloi aidi ana haizarisini ima hoi chopchani asi hairaga murum sonduna magi kada kakakre oi soirodabada nupi angangi wari gita mapurebadon sinduna wahiri moi babo haiswai bani yachinbagi machanupida aidi pamjakre madu aina imau hairage aisu pamlibani ado nachanupagi wa amata tagisi karino nachanupagi wa haibabo magi bo khoina phatanaba singadro aikhoina hairibase magi fanabane hoi aduda aidi khangde aidi ne hekta hairadobani hayimak chalaga hainairani khangdre mama nangna thokpa taro nupigi matang asidi ai yaudre ho yaubiranu nanai nupi hana phanaba loina sinjarage mama nang sidi bako somdana phangong mathakta yataduna leiribe chaubi wakal mayam amana phungbangnaraktuna masadu sorab mangamaktre chan mama ne singthakningi haiduna ising glass ama laurubani mana changlakpada mamangi fibam adubada makutta pairamba ising glass adu leimaida takiba khangaude ima chan mamagi manakta prap jinsilaga ima se khidaroge anganga oibaga kari tawgadabano khangdre aduna aduma kaplaga lei achaubi sor thabe holaga himagi hibema hima wa makha taba ngamjadre masadu soranba wasilakle chan pakhatna machigi manakta kaukawduna chelai meri ingkolda hawai thabagi churi eduda hangam kanna lingli chan pakhatna kabdi chansilaaga chiche mama asi haraga chelakpa aduda khongfam chawdabana uppaga tusili meri chinsilaktuna manaw nupibu haugatpiraga chan se sopra chiche mamado masado
Jan, mama kaidarage. Se, fazana hayoba, mama kaidarage. Mama do. Asi hairaga wa makha taba ngamdre. Mary pakhatna mamagi manakta chensilai. Mamagi kada hatu changlakpada. Mamagi fibam ubada pakhatna. Ima se, kaidarage ima. Kaisu tarui. Doctor chachiba ima. Kaisu tarui. Jan. Asumna manang nupiga makoy ani changduna mama bu kudakta doctor da pukhatli. Chandi angang oibaga pakhatna kapi Mary na themjinbirai. Jan kakono ba mama kaisu tarui. Che mama se kaisu tarui ko. Tarui. Doctor sing adusu kusyang jenduna honari. Ibohal mangolgi dari duda famlaga. Room se ganam ta leitraba ha. Aina kori se ta draba. Ai, atombe. Machi kapchit piduna kada lega jaro. Ganam ta leitraba. Aina kori se noi ta draba. Ai, tombe. Pai, noi ganam ta khumdraba natra. Pai fe. Aina kaidoge abada yengoba noi khangniba ina kaidorakyo. Asi hairaga imungda changduna chakhumda chak chagi tawbada chafu aduda chang amata thongnamde. Ibohal yamna sauna. Hojik fauba chak thongdaba masidi chafu uyan khabai tengkot loinamak sumangdu hundorai. Siyordi paramani ne ha. Nawam ta logda ajine. Nawam ta Thongzen kanthokpa maduda uppaga tabadagi adum ngauri uithakre. John ga mani thoibagadu tomthin khoida laklami. Ani du bada tomthin na. Noi lai ra lo si phom lo. Ho nanai khoi lak chariye. As yari ba. Jo nang yong na bida amuk tawra no yare. Yare sida ngak ta phom lo. Nate noi ba chaka chara ba. Ai di char e. Hoi khoi di chak charak de. Chak na ta ba ahau ba. Chak cha da su ya ba ma chare e. As hau khra jani. Masi chara di nya. Chak ka su sung cha ek chaning la roi. Mani thoiba tomthin ga dungakna. Khoi noi se. Khangningbra. Mani thoiba yamna khangningna. As aisu kita chagiba. Chak chadrasu yanaba. Chingnaga tangbane. Mani thoibaga tomthingadi John se mantra jaduga hairabra khalli. Maramdi John asi mathong yamna chade. Mana haitaba amata leite. Hiram khudingda adum yauraga leirami. Mana khangdabasu amata leite. Nahandasu mana maiba saduna yenglibani. Maraiba fabadagi mana haikhiba mayam adu asengba oina thokibani. Adubu madugi ona dainabada. As atai kesu nateda khonthi ni. As asidi bako. Chaka chadrasu yabani. Karino khangde wani. Akoi ma se nongan badagi numita ba fawbane. Aingodaga dum nganglaga lei. Wa adu loidringaida mani thoibana sauna John bu famungdagi kautharai. Paramani adu oiradi. Ai uma ningonga loi kaireba. Nate sono churabana. Masigi chanda laba isini. Nangko nango tuda dum lei matakta kakhalakano. Kari ai bu makhada lei kaina. Aina kakhalakani nang kai dogai bana. Asi hairaga famung matakta fatchong khali. Ani du pangkhatta khanarakpa aduda tomthin khol khara kanna. Koina torisina nabani se pura hui gau dongani. Unadre koithi muthinani. Unare amukhanani. Masigi chan John taminna laikre. Mani thoibadi machin khumlaga nokli. Madu urabasu John tomthin buki bana kaisu haidre.
mamabu puthoraktuna ka amada mamabu pothali. Doktorna wa khara hairamlaga hida khara iramlaga adum thokre. Mary chandon sinduna. Jan, ai yum fauda chaloge. Ai ko anina atho adu chalakpada kaisumtaga puraktre. Chaksu purage. Babasu la amani. Ai chalukige. Nang mamagi naktagi hendokanu ko. Hoi che. Adu che nang thuna la ko. Hoi. Mary mangla duna asum changna e. Imagi hidak lainaba paisa na kaidige. Ai di kutta sena mata su leidra. Kadaidagi imagi hidak laigane. Ngarangda jange misan tawkida sungaire. Chatlamba adu chableblaga makorida siriba lik adu tamna lawthorei aduga munengze. Mema, mama na ngasi ichagi ngaksamda siriba liksa manganba yade ko tawawan basu yade. Mama, kaigino? Mama na isagi umamana tasinjaduna ichagi namagda sakibane tawawan ba yade ko manganba yade. Hoy mama. Mama, icha ngasidi masinatana upaya matalikre. Ma, icha buwaragan ako. Ay upaya matalikre. Asumna konsangda changduna lik adu kaitho uraga mayumda changna i adubu sumang yungbaga chaplepi oiramliba taramliba phibam adu bada Mary mathayamna nungaitre tapna mapagi nakta changsinduna baba tabra. Hoi, kanana? Lao se baba imungda changna se. Kanana? Aingwanda tap parakana. Ai gyan tai. Ai dum changjage. Mary sumangda chairiba kolik sing adu loisinjaduna chak ising thonglaga mapabu pizaramlaga mata medada mapabu khara yingsinbiyu senaramlaga maso hospital da chakre. Ayuk anganbani Gita yaichen khoida laklami. Gita lakpo bada lay ising chaiduna layramba yaichen bana. Ima, ita thajadana lento pire. Ima somda phamse. Ho, yare. Ima se noi myam uda koirena koithora ine. Nate, nachanupi hoi kethabi hoidi. Ima, laikibane. Ai koge. Hoi, kethabi. Ima khoi la ine tholo la chagado puthoro. Ho tare ima khoira mira. Khoira amine nate nachanupi di. Ima chalo lori bane thogla ani. Ibungo ya jenba ima na lagni base atei ke gi sunate ne. Ima wa balagni bane. Ya jenba madi kethabi ngakna. Ima hasibu. Haima, nangi na chanupi se. Ima na ima waijaragena haibalakli bane. Ima, adugi wafamdo na chai koi gidi laibak phabane. Aduda kethabina marak thatuna. Adu adaga tawroi. Ima na hairagabu yadaba yabro. Ho adune ima na pamli base. Tanja aduda resma cha puthurai. Mana lonba chade nate mana lonbani. Resma mabung amadi mana kena mauna yoi. Mama mapa nang nakaina kre haiduna machan na haiba ningba loina thungali. Madumak na resma nupi amana tawgadaba thabak thorong khudimag amata khangdi. Resma no fetaraga. Ma, cha, tama, ina magisu. Yare, thamo. Lao, sida famula. Imausi, masaka onthongna fazakreda. Aigi mawai bada matik chai.
ꯔꯦꯁꯃꯥ ꯅꯣꯛꯂꯒ ꯂꯩ꯫ ꯍꯥꯏ ꯌꯥꯏꯆꯦꯟꯕ ꯀꯦꯊꯕꯤ ꯅꯣꯏ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯒꯤꯇꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯒꯤꯇꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯝ ꯑꯗꯨ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯐꯪꯒꯅꯨꯅꯦ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ ꯃꯣꯏꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯅꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯈꯔ ꯀꯦꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯃꯔꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯋꯥꯅ ꯂꯤꯟꯕ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯒ ꯊꯕꯛꯀ ꯁꯨꯗꯅ ꯋꯥꯅ ꯂꯤꯟꯕ꯫ ꯑꯃꯨꯛ ꯈꯔ ꯁꯥꯎꯔꯞꯅ ꯇꯣꯝꯊꯤꯟ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯆꯠꯍꯟꯈꯤꯕ ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯈꯨꯝꯒꯅꯤ꯫ ꯇꯧꯒꯗꯕꯅꯤ ꯏꯕꯨꯡꯅ ꯌꯥꯔꯤ꯫ ꯇꯥꯃꯣ ꯅꯆꯟꯅ ꯇꯧꯔꯛꯄ ꯂꯤꯂꯥꯁꯤꯡꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯃꯄꯥꯜ ꯊꯣꯡꯗ ꯑꯐꯕ ꯁꯥꯕ ꯊꯃꯣꯏꯗꯅ ꯍꯨ ꯄꯨꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯔꯤꯅ ꯁꯥꯔꯛꯄꯅꯣ ꯇꯁꯦꯡꯅꯃꯛ ꯈꯪꯅꯤꯡꯉꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯆꯧꯕꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯥꯏꯌꯦ ꯏꯃꯥ꯫ ꯑꯩꯈꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯅꯤ? ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦꯅꯦ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦꯅꯦꯍꯦ꯫ ꯏꯃꯥ ꯉꯁꯤ ꯍꯜꯂꯗꯣꯏꯅꯦ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯑꯝꯃꯒ꯫ ꯍꯣꯏ ꯍꯣꯏ꯫ ꯆꯤꯆꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯆꯠꯂꯗꯣꯏꯅꯦ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯗꯣꯛꯇꯔ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯏꯃꯥꯗꯤ ꯌꯥꯝꯅ ꯐꯒꯠꯂꯦꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯇꯧꯅ ꯃꯦꯔꯤꯗ ꯍꯨꯔꯥꯟ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯅ ꯂꯣꯠꯅ ꯅꯣꯛꯐꯦꯠꯇꯧꯅ ꯌꯦꯡꯕ ꯑꯗꯨ ꯆꯟꯅ ꯎꯍꯧꯔꯦ꯫ ꯆꯟ ꯅꯣꯛꯂꯒ ꯃꯆꯦꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯆꯤꯆꯦ꯫ ꯃꯦꯔꯤꯁꯨ ꯇꯞꯅ ꯇꯥꯏꯌꯦ꯫ ꯆꯤꯆꯦ ꯗꯣꯛꯇꯔꯁꯤ ꯅꯉꯣꯟꯗꯒ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯏ꯫ ꯃꯥꯒꯤꯁꯤ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯑꯉꯥꯡꯅꯀꯣ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯦꯔꯤ ꯍꯥꯎ ꯇꯥꯏꯌꯦ ꯗꯣꯛꯇꯔ꯫ ꯏꯃꯥꯁꯤ ꯃꯇꯝ ꯅꯥꯏꯅ ꯆꯥꯛ ꯄꯤꯖꯕꯤꯌꯨ ꯃꯇꯝ ナイナꯇꯨꯝꯍꯟꯕꯤꯌꯨ ꯃꯁꯥꯗ ꯋꯥꯈꯜ ꯑꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ ꯈꯟꯍꯟꯕꯤꯒꯅꯨ ꯌꯥꯝꯅ ꯊꯣꯏꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯣꯏ ꯗꯣꯛꯇꯔ꯫ ꯑꯗꯨꯗꯤ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯑꯇꯣꯞꯄꯗꯁꯨ ꯔꯥꯎꯟ ꯆꯠꯈꯤꯗꯧ ꯋꯥꯠꯂꯤ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯑꯃꯨꯛꯇꯪꯒ ꯃꯦꯔꯤꯗ ꯂꯣꯠꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯣꯁ ꯀꯔꯤ ꯄꯥꯎ ꯂꯩꯕꯤꯔꯒꯦ? ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯁꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯇꯧꯊꯖꯒꯦ꯫ ꯇꯣꯝꯕ ꯌꯥꯝꯅ ꯐꯤꯡꯀꯠꯈꯤꯅꯨꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯞꯅ ꯏꯪꯅ ꯇꯧꯁꯤꯀꯣ꯫ ꯃꯗꯨꯒꯤ ꯇꯣꯝꯊꯤꯟꯗꯨꯁꯨ ꯑꯩꯅ ꯃꯥꯕꯨ ꯇꯞꯅ ꯏꯪꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯃꯥꯕꯨ ꯑꯣꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯜꯂꯣꯏ꯫ ꯌꯦꯁ ꯕꯣꯁ꯫ ꯆꯠꯂꯣ ꯉꯔꯥꯡꯒꯤ ꯉꯥꯡꯅꯕ ꯌꯥꯗꯕ ꯊꯤꯀꯥꯗꯥꯔꯗꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯣꯀꯦ ꯕꯣꯁ꯫ ꯅꯨꯄꯥ ꯑꯃ ꯃꯣꯏ ꯑꯅꯤꯅ ꯁꯣꯔ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯔꯦꯛꯁꯟꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯔꯦꯛꯁꯟ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥꯕꯨ ꯊꯧꯅꯥ ꯑꯣꯟꯊꯣꯛꯅ ꯐꯕꯤꯈ꯭ꯔꯦꯗ꯫ ꯏꯕꯨꯡꯉꯣ ꯅꯌꯥꯝꯕꯗ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯅꯌꯥꯝꯕꯗꯤ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯑꯁꯦꯡꯕꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯕꯥꯛꯇ ꯇꯤꯟꯈ꯭ꯔꯣꯅꯦ ꯍꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩ ꯑꯗꯨ ꯔꯣꯛ ꯆꯤꯡꯗꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯔꯦꯛꯁꯟꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯔꯦꯛꯁꯟ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯀꯅꯥ? ꯅꯁꯥꯅ ꯄꯥꯡꯒꯟ ꯐꯨꯗꯣꯛꯄꯗꯤ ꯉꯝꯗꯦ ꯑꯁꯣꯟꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯒꯅꯨ ꯅꯔꯤꯜ ꯂꯩꯔꯗꯤ ꯑꯩꯒ ꯑꯣꯏꯅ ꯂꯝꯕꯥ ꯇꯧꯁꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯒꯙꯥꯒꯤ ꯅꯀꯣꯛ ꯃꯆꯥ ꯑꯃ ꯄꯥꯟꯁꯤꯜꯂꯒ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯦꯛꯁꯟ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯟ ꯀꯥꯔꯤꯕ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯐꯣꯟ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯔꯣ? ꯑꯩ ꯈꯪꯗ꯭ꯔꯣ?
Konan habene, sasararo, konan na. Hey, nang na kong tham ko ding senariba. Ay bu, mga nabo nariba. Ada, kay soy to ay. Ay kanan ay ba ko narake. Boy, haro, nang kanan ay ba? Hasi mo kudak tayo. Tapta ko ne, yam na pingala ka no. Nathang na rin jelerdi, nang kanan haro. Phone adudagi yamna tappa ayingba khonjelda. Hayra, ay tomtin. Hollada, yam na tuna tadoko. Maduna nangi paboygani. Kare, nang tomtin. Ay na, madu tadokradi, nang kadagabada. Rexan, yam na haunuda. Ay na tadolay, tadolay sunda tadolay. Fare, madudi ay na kadagabada. Nang amu yengoko. Asiyay daga phone adu thamkre. Rexan yamna sauna. Hoy, madugimida, loisinba yade. Kaisumta bijadana tham. Mi usitaba khangnidana. Okay, boss. Rexan sauna thokirami. Somdana meri khoisu mama bo hospital dagi putherai. Thongal aduda gari adu khamlaga meri hana kumtharaktuna. Jan mama ga sida leramo. Ai manungdagi mayumta larukhige. Hai che. Meri mayumda changlakpada mapa ibohal leplaga lerami. Ngasidi yu thaklamdre. Meri tabli changlaktuna imungda changge tawi. Hoy, ngako. Kaide chalui ha. Baba, mama do. Wa makha taba nangde. Wang pang taudana Meri gi mamaida kupang na thai. Meri mamaya duna laduna mapitarai. Yum masida noina tawni ba kusi tawba yabra. Ay ama ichok chawna leribase. Udabra noi. Tasengbadi nahan makaidi medana ibol bu adum senajabani. Yuda adum ngauduna talaybana. Meri hoy doktor da laiki haibasi faw haiba yakidabani. Ngasidi mayumda mukta chalukige haina chatkibani. Laibang na thiribasu ibol yu thakningaigi selaitabadagi ngawchanaraduna machada achumarantidana pubiribani. Nachindo ko mo, nang kanaki mayumda oktabali chachaluino. Baba, kaino nang nahaido ba? Nachabu, adug yam na thazabidriba kaigino. Yung masigi, kaisumtadi yengsinbidaba. Aduga chamaran stita na, higda pubiba. Yare, ay nang iwata ning dine. Kaday, sale piro. Baba, kahit di sale do. Imamasaan ariba sidi, kaisumtang bidine. Ay di kari oida na, hangdiba. Noy tok. Aingonda wahairakanu. Kaday, piro haidi piro odana. Baba, hey pisa leiti. Kari, nang pisa leite ba? Aina piro haidi piro odana. Asi hairaga machagi makutta pairiba paisa adu uraduna tapmulaga. Si oiradi yarani. Baba, haidu tadi lobikino. Baba, mamagi hidak laina bane. Kari, namas namnabidubu sikhi sizano. Meri mapagi makomda goladuna. Baba, haidu tadi thambiramo. Baba, mamagi. Wa adu loidringaida ibohal na Meri bu kautoktuna thanamlaga chatkirami. Meri penda kapchaduna leizawi. Baba, haidu tadi pubikino ba? Mamagi hidak laina bane. Baba, mamagi hidak laina ba paisane? Haidu tadi pubikino ba baba? Janga achaubigasu machi toklang mandrabaduda changlai. Thongal changlakpada mapana sauna yenglamlaga chatki. Meri mamaga manaupiga lakpo bada mapi adu sacha taitokcharaduna imungda chensinduna mamabu mayokpiraga imungda pusinduna pothali. Somdana meda mamagi saukanna langnari.
Nong nganbadagina numitaba fawba isawda dum langise kaigino ima hai mai ma aingondaga onsilaine nang amai bema nang ko nang nayum panbaga khangloi nachin khu kanduda nang bu karamba nupana lobidorige his ai bu nupa phangdaba kai ho palem nachagi ku kapi sinune te kapada nupa kaise pudru kendarine hari mina kinbadi hairunu ibema nang amba ubadane hui fawba kidana chelabane meda yamna sauna ima nangidudi kharen mandra nachai se imana pogline aina thiri susu ima lawdana thirine korino khangdewane hoi bema namai koise phajakraba jani phajamandana napana ise pharaga lawribane ado nangse angang oiringaidadi yamna phajaramani haujiktine nachindo kanmandana thiribane ima ho karino kobirakanu ichane haibada mimangdi kaije oh fai khangne be mana asi hairaga saunai mungda changki taurisi yungune resma famungda famlaga leiri asum famningai haukraba tawdo khara ningsingnai class 9 karingegi matamni resma rumaduda sum famlaga leiri mamitusu hurana nakanda famliba tomtinde yingli nakandagi itoina ibema namito tahaudore kaino ingchabe khongine hoi bema nangnadi manungsirine toriba adoi bema tomthinadi ikhangkhangbidaba malida khangdraga kaidarage aidi mamasana yagere yarogera namdana leini is ibema nangsidi aigi bam yausile aidi ngasi fawbada aina pama pot amata fangdana tokte aduna tomtindina aigi asum class adu matang taure resma pikningaidagi lairik yamna hite adumagna school gi class test tawba khudingi chai adum chai ngasidi chai kanba si tomthingi rami test da pass tawdaba satrasing adu loina lephatali aduga tomthinda fuali tomthin yadi ajadabani adubu ojana hairabanina adum tawrami maram mokba satra haibasidi ojana haiba loina ingalli asumna sum matang furakpada resmada puba kanda khara kanna hek tharure tanjana suchadridi chayaduna mangonda kanbada chayaduna khara sokre resmagi mamana bising adu tumin momonokli ithoi resmagi manako mayada tapna hari nangna nungsi mandana tomthina nakuta tatpa makai chainaga kalamiko resma sauna tuminna lei mathangi numita half ki matamni tomthin kentin changluraga tholakpada resma na manakda fat changsilaktuna tomthin amta ngai ko ba tomthin yamna chinglemna adu makai kai tomthin nangai badi lana lagana ai nangbu thamai sengna nungsi resma ai ko yozi angang ya moiri lari kana pa aduga nangne ai nungsi begi mota test chai chadana ba hanu asi airaga manungda changkirami resma ngasi su muchope resma yamna sauna singnaba magaloinana ngasi su nangna ibo muchofalaba fai khangni aina nangi natakta khaidorake abada nangeng aduga simasu kango ai nangwanda laitanadi tokloi wakhala sum khalambadai resma khantharuba tawdana tomthinda call tawsili tomthin resmagi call paidi painingdrabani mamagi nahangi wai aduda adubu tapna call adu pairi hello resma kai lerage resma khara kesinaraga is
Maram letradi call gase tharokpa yadabra Yaida aduda Nangdi aina call tawrudrikai tawbirakpa natine aido thabak khara chinba adugine Oh ado chak charaba chare Tamtin resmaga kuina wari sanaba talladuna wa adu thaidurai adoresma aido akhoi mana kaure kona mu tharage ko Asi airaga call adu fatkai Resmana wayamata fawba haiba nangongde khangni Nangdi aigine aigi Tamtin phamung aduda longne pi aduga mamitu tapna usili ita thajada mahaki mamita meri burai koirauna bi misna ani kufet kafet kuptuna tabara bachimbalna maro leina nokpa minok Tamtin mamit adu khangbang pangi machimbal adu khitang chinglaga noklaga amuk hiptaki Gitaga Ranbir gadu mayai kagi sofa aduda famlaga wari sanari Moy babong ay nay mau hairibado yaichen manasu yabirae Kanade moy babong lohong base khara tujinaba tawse mama nangbu hatu atu to khinune nachaga mukta fazana tarakise Kaino moy babong na haibirisibo ay na hainaba loirebani Aidi aigi maito fanba yaroi haisini mama nang yaunabi nang naningbado aduda tawdaba yade habado khanganu chalo nachanupado amukta kokthuro Hoi hoi Asi airaga machabu korai Bungo bungo napana makada amukta kumthara oye hoi ma tare lage kayage babo ibunga phamu babu nate namana harise nangbu yarabo khoibuna babo namana lohongbagi wa adu loidringai tomtinna marak tattuna fuk agwalaga mama baba ai madu yaba ngamloi aidi hanasu haikrabaduni Asi airaga sauna thongalamda thoki ha fei nangna ngambra aina ngambra da yingba tabani Numidang wairamduda marup ahumdu hachik langba oina ngayaktang korthusi aina Bisnupuramda haitharai Asangamana thallaba labugaduda fauna khazi panbaurakpagi yamna fazaba matangni adugi marakta nganganarba atiya aduna amuke hena labugadugi magul hapli Tamthin asum makok adu lay-laydun hinglakpada matang kuinadagi uzaning masakta mama ngasidi minman magtada liyaptuna layrami Makokta fi makuptuna turin macha aduda ngamboy ngamdaboy inadu kanna soli ngalakpa aduda momonokna makut macha aduna kokatuna tunggol dapchili matawadu mamit ko pakawba makai yengjari John mani Thoibaga wari sanarambadagi Tamtinda onsilagduna Bye ngasigi weather sidi yam romantic oidra masidaneba ainane nupi matang koizaramadi nungaini na khalise Mani Thoibana as yaribo nangamako nongmata twgochaba wa amta haide aina harise kedarage Anido asum ngangnay adubu Tamtinna wa matayraktaba aduda John nganglamba adu chapdeblaga Tamtingi mangda fatleblaga Tamtin ikangkangna ha kaidorabno John nokladuna kaisu tawdeda adigi inchingni banisa fazaine asimadi ai laba yenglukige Mani Thoibasu tanaraduna ngaiko aisu lakeba Asi airaga masu tanakre Tamtin ikangkangna masakangda masu adum merina laiba adomda
ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯛꯏ꯫ ꯂꯦꯞꯄ ꯂꯩꯇ ꯆꯠꯄꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯌꯧꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯖꯣꯟ ꯏꯪ ꯆꯤꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯣꯏ, ꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ!" ꯑꯅꯤꯗꯨ ꯈꯨꯝꯂꯛꯇꯦ꯫ "ꯀꯩꯅꯣ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯒ ꯃꯅꯥ ꯄꯪꯂꯕ ꯃꯥꯜꯂꯦꯅꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯒ ꯀꯟꯅ ꯈꯔ ꯍꯧꯅ "ꯍꯣ, ꯁꯛ ꯐꯖꯕꯤ ꯂꯩꯁꯥ! ꯀꯩꯅꯣ, ꯀꯥꯏꯗꯩ ꯉꯥꯎꯕꯅꯣ? ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯅꯪꯕꯣ? ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯣ ꯑꯩꯈꯣꯏꯁꯤꯕꯨ ꯅꯍꯥ ꯄꯪꯕ ꯃꯤꯔꯣ? ꯁꯛꯇꯥꯁꯤꯒ ꯆꯟꯗꯥ ꯂꯥꯕ ꯍꯥꯏꯁꯤꯅꯤ." ꯃꯦꯗꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯖꯣꯟ ꯈꯔ ꯁꯥꯎꯅ "ꯑꯣ, ꯅꯅꯥꯗꯣ ꯄꯪꯗ꯭ꯔꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯅꯪꯗꯤ ꯐꯖꯔꯦꯍꯦ, ꯁꯦꯛꯄꯤ ꯃꯥꯟꯒꯩ." "ꯏꯁ, "ꯀꯔꯤ? ꯑꯩꯕꯨ ꯁꯦꯛꯄꯤ ꯃꯥꯜꯂꯤ ꯀꯥꯏꯅ? ꯅꯪ ꯍꯥꯠꯂꯨꯔꯦ ꯅꯪ!" ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯤꯊꯣꯏꯕ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯟ ꯑꯅꯤꯕꯨ ꯉꯥ ꯐꯥꯔꯤꯔꯣ?" ꯃꯦꯗꯥ ꯈꯔꯒ ꯁꯥꯎꯔꯤꯉꯩꯗꯨꯗ ꯎꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ "ꯎꯗ꯭ꯔꯣ, ꯉꯥ ꯐꯥꯔꯤꯕꯁꯤꯃꯛꯇꯗ ꯉꯥ ꯐꯥꯔꯤꯔꯦ? ꯑꯩꯀꯣ ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ꯫ ꯑꯩ ꯍꯥꯏꯁꯤꯅꯤ." "ꯑꯁ, ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯁꯣꯅꯣ ꯆꯨꯕ ꯉꯥꯛꯇꯅꯦ." "ꯀꯔꯤ? ꯑꯩꯈꯣꯏꯁꯤꯕꯨ ꯁꯣꯅꯣ ꯆꯨꯕ ꯀꯥꯏ? ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ?" ꯖꯣꯟ ꯌꯥꯝꯅ ꯂꯦꯝꯕ ꯁꯥꯔꯒ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯇꯞꯊꯧ꯫ ꯅꯠꯇꯦꯗ, ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯏꯆꯟ ꯍꯣꯏꯒꯤ ꯉꯥꯗꯣ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯖꯈ꯭ꯔꯒꯦ ꯍꯥꯏꯕ." "ꯏꯁ, ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯑꯍꯟꯒ ꯁꯥꯅꯤꯡꯉꯗꯅ." ꯍꯣꯏ, ꯂꯩꯈ꯭ꯔꯣ." ꯃꯦꯔꯤꯗꯤ ꯀꯩꯁꯨꯝꯇ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟ ꯆꯤꯡꯐꯝ ꯊꯣꯛꯄ ꯆꯤꯡꯂꯒ ꯂꯩ꯫ ꯇꯣꯝꯊꯤꯟꯁꯨ ꯑꯗꯨꯃꯉꯥꯏ ꯑꯗꯨꯃꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯦꯔꯤꯗ ꯌꯦꯡꯖꯔꯤ꯫ ꯖꯣꯟ ꯆꯥꯟꯁ ꯂꯧꯔꯒ ꯇꯣꯝꯊꯤꯟꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ "ꯅꯨꯄꯥ, ꯅꯪ ꯉꯥꯎꯔꯕꯣ?" "ꯍꯥ? ꯀꯔꯤ ꯍꯥꯏꯕ?" ꯅꯠꯇꯦꯗ, ꯁꯨꯝ ꯍꯥꯏꯕꯅꯦ." ꯃꯦꯗꯥ ꯃꯦꯔꯤꯗꯒꯤ ꯉꯥ ꯑꯗꯨ ꯂꯧꯔꯒ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯆꯦꯈꯥꯎ ꯑꯃ ꯈꯨꯜꯂꯒ ꯆꯦꯈꯥꯎ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯍꯥꯞꯂꯒ "ꯁꯦ, ꯁꯤꯗ ꯂꯩꯔꯦ." ꯖꯣꯟ ꯆꯪꯁꯤꯜꯂꯒ ꯇꯥꯞ ꯂꯧꯏ꯫ "ꯑꯁ, ꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯑꯗꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯛꯊꯤꯕꯤ?" ꯅꯣꯏ ꯑꯣꯏꯕꯩ ꯇꯥꯕꯤꯔꯝꯅꯦ, ꯂꯨꯄꯥ 500ꯗꯪ ꯄꯤꯔꯣ." "ꯑꯦ, ꯀꯔꯤ? ꯉꯥꯗꯥꯁꯤꯗ? ꯀꯩꯅꯣ, ꯅꯪꯅ ꯈꯪꯕ꯭ꯔꯥ? ꯉꯥ ꯌꯥꯝ ꯇꯥꯡꯕꯅꯦ ꯈꯪꯕ꯭ꯔꯥ?" ꯅꯥꯀꯟꯗꯒꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯇꯣꯝꯊꯤꯟꯅ ꯂꯨꯄꯥ 500 ꯄꯤꯔꯛꯏ꯫ ꯃꯦꯗꯥꯁꯨ ꯂꯧꯔꯒ "ꯇꯨ, ꯁꯨꯃꯥꯏꯅ ꯉꯥꯡꯅꯗꯕꯤꯗ ꯄꯤꯗꯧꯕ, ꯈꯪꯉꯕ? ꯄꯥꯈꯪ ꯑꯔꯤꯛꯄ ꯍꯥꯏꯁꯤꯅꯤ." ꯃꯅꯤꯊꯣꯏꯕꯅ "ꯑꯗꯣ ꯏꯆꯟ ꯑꯅꯤꯕꯨ ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ?" "ꯑꯩꯒꯤꯅ ꯃꯦꯗꯥ, ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯦꯔꯤ." "ꯑꯣ, ꯂꯣꯏ ꯐꯖꯩ꯫ ꯑꯗꯣ ꯏꯆꯟ ꯃꯦꯔꯤꯗꯤ ꯋꯥ ꯉꯥꯡꯗꯦꯅ?" "ꯃꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯦ." "ꯑꯣ, ꯅꯪꯅ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯤ ꯁꯦꯛꯄꯤ ꯇꯥꯔꯦꯅꯦ." "ꯍꯣꯏ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ, ꯀꯩꯗꯧꯔꯒꯦ? ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯌꯥꯔꯁꯦ, ꯇꯣꯛꯑꯁꯦ ꯑꯅꯤꯃꯛ꯫ ꯑꯗꯣ ꯑꯩꯒꯤꯅ ꯃꯅꯤꯊꯣꯏꯕ, ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯑꯁꯤꯅ ꯖꯣꯟ, ꯑꯗꯨꯒ ꯑꯃꯁꯤꯅ ꯇꯣꯝꯊꯤꯟ." "ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯔꯛꯇ ꯀꯣꯏꯔꯛꯀꯦꯀꯣ ꯏꯆꯟ." "ꯍꯣꯏ ꯗꯗꯥ." ꯑꯍꯨꯝꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯖꯣꯟ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯆꯤꯡꯒꯟꯕꯤ, ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯣ, ꯉꯥ ꯆꯥꯅꯤꯡꯂꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯅꯕ꯭ꯔꯥ." "ꯀꯔꯤ? ꯑꯩꯕꯨ ꯆꯤꯡꯒꯟꯕꯤ ꯀꯥꯏ? ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯖꯣꯟ ꯀꯟꯅ ꯆꯦꯟꯅ ꯂꯥꯎꯔꯝꯃꯤ꯫ "ꯑꯣ ꯆꯤꯡꯒꯟꯕꯤ, ꯅꯪ ꯑꯩꯅ ꯂꯧꯔꯗꯣꯏꯅꯤꯀꯣ? ꯑꯩ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯁꯤꯅꯤ꯫ ꯆꯠꯂꯦ, ꯕꯥꯏ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯗꯥ ꯈꯔ ꯁꯥꯎꯅ "ꯏꯁ,
ꯀꯔꯤ ꯑꯩꯕꯨ ꯆꯤꯡꯒꯟꯕꯤ ꯀꯥꯏ ꯏꯇꯥ ꯑꯩꯁꯦ ꯆꯤꯟ ꯌꯥꯝꯅ ꯀꯟꯕ꯭ꯔꯕ ꯃꯋꯥ ꯂꯧꯗꯦꯗ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯈꯨꯝꯅꯕ ꯅꯠꯇ꯭ꯔꯣ ꯃꯦꯔꯤꯁꯨ ꯅꯣꯛꯂꯒ ꯀꯅꯥꯅ ꯍꯥꯏꯅꯣ ꯈꯟꯗꯦꯗ ꯑꯗꯣ ꯃꯦꯔꯤ ꯍꯧꯖꯤꯛꯀꯤ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯊꯤꯟꯗꯣ ꯑꯁ ꯀꯔꯤ ꯃꯁꯛ ꯈꯨꯐꯖꯅꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯒ ꯅꯉꯣꯟꯗꯒ ꯂꯣꯟꯅ ꯂꯣꯟꯅꯒ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯏꯇꯥ ꯉꯁꯤꯒꯤ ꯑꯆꯠꯄ ꯄꯩꯁꯥꯗꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯤꯌꯦ ꯃꯊꯪꯒꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯣꯏꯅ ꯂꯧꯔꯣꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯁꯤꯖꯤꯟꯅꯤꯡꯉꯥꯏ ꯂꯩꯇꯤꯌꯦ ꯅꯪ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯖꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯣꯝꯊꯤꯟ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯈꯨꯖꯤꯟꯅ ꯌꯥꯝꯅ ꯍꯩꯅꯗꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯧ ꯏꯃꯥ ꯑꯗꯣ ꯂꯥꯛꯑꯣ ꯔꯦꯁꯃꯤ ꯍꯣꯏꯁꯨ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯔꯦꯁꯃꯤ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯂꯥꯛꯑꯝꯃꯤꯔꯣ ꯎꯁꯤꯟꯅꯗ ꯁꯥꯅ ꯆꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯔꯦꯁꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯔꯦꯁꯃꯥꯗꯨ ꯈꯔ ꯀꯦꯁꯤꯟꯅꯔꯒ ꯂꯥꯛꯑꯝꯕꯅꯦ ꯅꯪꯗꯤ ꯊꯕꯛ ꯀꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯦ ꯑꯧ ꯈꯔ ꯆꯤꯜꯂꯦ ꯑꯗꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯃꯨꯛꯇ ꯍꯣꯡꯂꯛꯈꯤꯒꯦ ꯍꯣꯏ ꯇꯣꯝꯊꯤꯟꯁꯨ ꯆꯪꯈ꯭ꯔꯦ ꯒꯤꯇꯥ ꯔꯦꯁꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯂꯥꯛꯑꯣꯍꯦ ꯏꯃꯥꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯨꯁꯤ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯁꯥ ꯑꯗꯨ ꯑꯦꯂꯔꯖꯤ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯝꯃꯤ ꯏꯃꯥ ꯑꯩ ꯃꯅꯤꯊꯣꯏꯕ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯏꯕꯦꯝꯃ ꯂꯥꯛꯏꯁꯦ ꯆꯥꯛ ꯏꯟꯊꯤꯖꯅ ꯆꯥꯃꯤꯟꯅꯔꯒ ꯅꯪꯅ ꯊꯤꯜꯂꯨꯗꯣꯏꯅꯦ ꯑꯁ ꯏꯃꯥ ꯑꯩ ꯐꯔꯛ ꯇꯥꯔꯅꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯃꯁꯤꯗꯤꯕ ꯔꯦꯁꯃꯥꯁꯨ ꯎꯔꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗ꯭ꯔꯦ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯗꯦ ꯑꯗꯨꯝ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯌꯥꯝꯅ ꯕꯤꯠ ꯂꯩꯇꯅ ꯌꯦꯟꯁꯥꯡ ꯑꯗꯨ ꯁꯦꯝꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯃꯅꯤꯊꯣꯏꯕꯣꯏꯗ ꯆꯪꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯐꯝꯂꯤ ꯀꯩꯅꯣꯕ ꯅꯪꯅ ꯑꯃꯨꯛ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯚꯥꯏ ꯑꯩ ꯅꯣꯏꯗ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯩꯒꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗ ꯔꯦꯁꯃꯥ ꯂꯥꯛꯍꯧꯋꯦ ꯆꯥꯛ ꯆꯥꯅꯤꯒ ꯇꯧꯍꯧꯕꯅꯦ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯑꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯔꯦꯁꯃꯥ ꯍꯩꯅꯗ꯭ꯔꯤꯗꯤ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯑꯁ ꯚꯥꯏ ꯃꯥꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯒ ꯂꯨꯍꯣꯡꯅꯕꯅ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏ ꯑꯩ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯊꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯃꯁꯛꯁꯨ ꯐꯖꯩ ꯊꯕꯛꯁꯨ ꯇꯧꯔꯦ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯌꯦꯡꯅꯕꯗ ꯆꯣꯞꯄꯔꯣꯏ ꯑꯁ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯚꯥꯏ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯤꯁꯦ ꯑꯩ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯌꯥꯔꯁꯦ ꯚꯥꯏ ꯑꯗꯣ ꯑꯩ ꯊꯕꯛ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯃꯣꯏꯁꯦ ꯅꯥꯎ ꯆꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯒꯦ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯚꯥꯏ ꯅꯨꯡꯇꯤꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯖꯣꯟ ꯃꯅꯤꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯦꯔꯤꯕꯨ ꯂꯨꯝꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯝꯊꯤꯟꯅ ꯃꯦꯔꯤꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ
ꯀꯥꯆꯤꯟꯗ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅꯁꯨ ꯈꯪꯂꯝꯗꯦ ꯏꯕꯣꯍꯜ ꯌꯨ ꯉꯥꯎꯔꯗꯨꯅ ꯂꯥꯎꯔꯒ ꯂꯥꯛꯏ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯅꯣꯏ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯊꯛꯅꯤꯡꯉꯦ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗꯦ ꯇꯣꯛꯀꯅꯤ ꯅꯣꯏꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ꯭ꯔꯣ ꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯀꯩ ꯊꯣꯛꯆꯩ ꯆꯥꯗꯅ ꯑꯩꯉꯣꯟꯗꯒ ꯈꯟꯅꯕꯒ ꯍꯧꯔꯗꯅ ꯑꯣꯏꯊꯣꯛꯇꯕ ꯅꯣꯟꯁꯦꯟꯁꯀꯤ ꯃꯤ ꯉꯥꯛꯇ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯃꯤꯁꯇꯕ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯇꯨꯡꯗꯅꯦ ꯃꯌꯥꯝ ꯂꯩꯖꯥꯅꯤ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯄꯨꯊꯣꯔꯛꯎꯔꯣ ꯍꯧꯔꯛꯀꯅꯨ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯇꯝꯊꯤꯟ ꯈꯣꯏ ꯃꯦꯔꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯩꯕꯅꯤ ꯀꯅꯥꯅꯣ ꯖꯣꯟꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯦ ꯀꯔꯤ ꯅꯣꯏꯁꯦ ꯏꯝꯐꯥꯜꯗꯩꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯄꯥꯕꯨꯡ ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯕꯅꯦ ꯂꯩꯁꯥꯕꯤ ꯉꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯣꯏꯅ ꯉꯥꯏꯔꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯀꯅꯥꯏ ꯃꯆꯥꯅꯣ ꯍꯥꯏꯔꯛꯎꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨ ꯉꯥꯏꯈꯣ ꯂꯨꯄꯥ 10 ꯍꯥꯟꯅ ꯄꯤꯔꯣ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯌꯨ ꯊꯛꯅꯕ ꯄꯥꯕꯨꯡꯗꯤ ꯊꯛꯂꯤꯗꯨꯗꯤ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯊꯛꯄ ꯅꯠꯇꯦ ꯄꯦꯛ ꯃꯆꯥ ꯑꯃꯇꯪ ꯄꯥꯏꯔꯨꯕꯅꯦ ꯖꯣꯟ ꯅꯣꯛꯂꯗꯨꯅ ꯄꯨꯔꯥ ꯌꯥꯕ ꯍꯅꯨꯕꯅꯤ ꯁꯤꯗꯤ ꯇꯝꯊꯤꯟ ꯃꯥꯒꯤ ꯄ꯭ꯔꯁꯇꯒꯤ ꯂꯨꯄꯥ 50 ꯂꯧꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ ꯁꯤꯗꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯀꯣꯟꯅꯔꯅꯤꯅꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯔꯤ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯋꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯗꯨꯅ ꯕꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯇꯞ ꯄꯥꯏꯔꯛꯀꯅꯣ ꯀꯞꯆꯦꯠꯄꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯆꯪꯂꯁꯦ ꯍꯥꯏꯔꯤꯕ ꯕꯕꯥ ꯂꯥꯛꯑꯣꯁꯦ ꯃꯤ ꯃꯥꯡꯗ ꯐꯖꯗꯦꯕ ꯀꯔꯤ ꯑꯩꯕꯨ ꯉꯥꯎꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯣꯏꯗꯨꯅ ꯃꯦꯔꯤꯅ ꯄꯨꯔꯛꯄ ꯆꯦꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯈ꯭ꯔꯦ ꯃꯦꯔꯤ ꯏꯄꯥ ꯄꯥꯈꯠꯅ ꯅꯨꯡꯂꯛ ꯑꯗꯨꯗꯒꯤ ꯆꯦꯡ ꯑꯗꯨ ꯈꯨꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯦꯔꯤ ꯀꯞꯂꯗꯨꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇꯁꯨ ꯂꯩꯍꯧꯗꯦ ꯃꯃꯥꯅ ꯀꯝꯗꯧꯕ ꯑꯗꯨꯒ ꯆꯟꯅ ꯃꯈꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯕꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯣꯜꯂꯤꯗ ꯂꯥꯏꯔꯕꯒꯤ ꯃꯄꯣꯛꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯕꯗꯗ ꯏꯀꯥꯏꯕ ꯈꯪꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯇꯝꯊꯤꯅꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯀꯞꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯆꯦꯡ ꯑꯗꯨꯁꯨ ꯈꯨꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯡꯂꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯦꯔꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯊꯤꯟ ꯃꯦꯔꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯏꯕꯣꯍꯜ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯂꯥꯎꯔꯒ ꯆꯠꯈꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯇꯝꯊꯤꯟꯗ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯒꯤ ꯃꯦꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯣꯏꯕꯅ ꯚꯥꯏ ꯂꯥꯛꯑꯣ ꯗꯨꯀꯥꯟꯗ ꯆꯠꯂꯨꯁꯦ ꯑꯅꯤꯗꯨ ꯌꯥꯝꯅ ꯊꯥꯖꯗ ꯇꯝꯊꯤꯟꯗ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯗꯨꯀꯥꯟꯗ ꯆꯦꯡ ꯕꯈꯥꯏ ꯑꯃꯒ ꯆꯦꯡ ꯍꯋꯥꯏ ꯈꯔꯒ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯃꯦꯔꯤ ꯈꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯦꯔꯤ ꯀꯞꯂꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯀꯞꯄ ꯌꯥꯗꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯃꯃꯥꯒ ꯖꯟꯒ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯞꯅ ꯐꯝꯊꯔꯒ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯅ ꯀꯥꯏꯗꯒꯤ ꯑꯩꯗꯤ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯃꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯖꯟꯁꯨ
Hay hꯧꯖꯤꯛ ꯀꯩꯗꯧꯋꯥꯏꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯃꯃꯥꯒ ꯆꯟꯒ ꯆꯥꯛ ꯄꯤꯖꯒꯅꯤ ꯑꯩ ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯆꯦꯗꯣ ꯑꯩ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯦꯔꯤ ꯇꯥꯕ꯭ꯔꯣ? ꯆꯟ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ? ꯃꯦꯔꯤꯕꯨ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯦꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯃꯦꯔꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯦꯡ ꯕꯦꯛ ꯑꯃꯁꯨ ꯂꯩꯃꯥꯏꯗ ꯊꯝꯂꯤ ꯌꯥꯝꯅ ꯃꯣꯡꯍꯥꯗ ꯂꯦꯞꯂꯤ ꯑꯍꯨꯝꯗꯨ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯗꯨꯅ ꯃꯦꯔꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯗꯥꯖꯣꯟ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨꯝ ꯄꯥꯏꯂꯣꯏꯗꯨꯕꯣ? ꯈꯨꯠꯀꯁꯦ ꯂꯣꯏꯅ ꯇꯠꯇꯣꯔꯦ꯫ ꯖꯣꯟ ꯃꯦꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯦꯔꯤ ꯁꯤ ꯄꯨꯁꯤꯜꯂꯣꯁꯦ ꯇꯣꯝꯊꯤꯟꯅ ꯅꯪꯒꯤꯅꯦꯅ ꯂꯩꯔꯤꯅꯦ꯫ ꯌꯥꯔꯅꯤ ꯊꯝꯕꯤꯔꯝꯒꯅꯨꯋꯣ ꯇꯣꯝꯊꯤꯟ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯒꯤꯠ ꯊꯝꯂꯒ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯌꯥ ꯗꯥꯖꯣꯟ ꯉꯥꯏꯈꯨꯑꯣ ꯁꯤ ꯄꯨꯈꯣꯕ꯫ ꯖꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯦꯔꯤ ꯅꯪ ꯑꯗꯨꯝ ꯂꯧꯍꯧꯔꯣꯏ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯅ ꯋꯥ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯣꯝꯊꯤꯟꯅ ꯖꯣꯟꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯒ ꯑꯍꯨꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯊꯧꯕ ꯍꯧꯏ ꯖꯣꯟ ꯅꯪꯍꯧꯔꯣꯏꯗꯧꯅ ꯐꯠ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯅꯤꯊꯣꯏꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯒ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯉꯥꯏꯈꯣꯅꯦ ꯇꯣꯝꯊꯤꯟ ꯅꯪꯒꯤꯁꯦ ꯃꯦꯔꯤ ꯄꯥꯝꯃꯤꯔꯣ? ꯃꯅꯤꯊꯣꯏꯕ ꯈꯔ ꯁꯥꯎꯅ ꯖꯣꯟꯒꯤ ꯃꯀꯣꯛꯇ ꯈꯨꯄꯥꯛꯅ ꯂꯥꯝꯂꯒ ꯊꯥꯔꯛꯏ ꯁꯣꯅꯣ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯗꯣ ꯒꯥꯔꯤ ꯊꯧꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ? ꯍꯣ ꯊꯧꯔꯣ ꯑꯗꯣ ꯇꯣꯝꯊꯤꯟ ꯍꯥꯏꯔꯣꯕ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯩ ꯄꯥꯝꯂꯤꯔꯣꯕ? ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩ ꯀꯩꯁꯨꯝꯇ ꯈꯨꯝꯗꯦ ꯈꯪꯉꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥꯅꯅꯦ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯅꯤꯡꯂꯛꯄ ꯍꯣꯏ ꯁꯣꯔ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ ꯌꯥꯏꯌꯦ ꯒꯣꯠ ꯅꯪ ꯑꯩꯅ ꯌꯥꯏꯌꯦ ꯁꯤꯅꯤ ꯅꯪ ꯑꯩꯅꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯒꯦ ꯍꯣꯏ ꯁꯣꯅꯣ ꯅꯪ ꯉꯥꯎꯔꯕꯣ? ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯏꯟꯁꯄꯦꯛꯇꯔ ꯊꯥꯔꯅꯤꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯐꯨꯔꯒ ꯋꯥꯍꯪ ꯍꯪꯂꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯎꯅ ꯏꯟꯈꯠꯂꯒ ꯅꯪ ꯈꯨꯝꯃꯔꯣꯏꯗ꯭ꯔꯥ? ꯅꯈꯣꯏꯒꯤ ꯂꯤꯗꯔꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ? ꯏꯍꯤꯡꯅ ꯌꯨꯝꯂꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯋꯥꯅ ꯍꯣꯜꯂꯒ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯥꯏꯔꯣꯏ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯂꯩ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯅꯤꯡꯂꯕꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯣꯏ ꯑꯩ ꯈꯪꯗꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯊꯥꯅꯤꯜ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯣꯟꯁꯇꯦꯕꯜ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯝ ꯇꯠꯀꯦ ꯐꯨꯗꯧ ꯌꯦꯁ ꯁꯔ ꯊꯥꯅꯤꯜ ꯃꯊꯥ ꯁꯥꯅ SPꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯁꯔ ꯑꯃꯨꯛꯇ ꯌꯦꯁ ꯊꯥꯅꯤꯜ ꯐꯝꯃꯨ ꯀꯔꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯐꯪꯂꯦ ꯁꯔ ꯃꯁꯤ ꯃꯔꯤꯟ ꯌꯥꯝꯅ ꯈꯥꯏ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯃꯗꯨꯅ ꯌꯥꯕ꯭ꯔꯥ? ꯃꯗꯨ ꯈꯪꯅꯕ ꯅꯪꯅ ꯊꯤꯒꯠꯀꯗꯕꯅꯤ ꯐꯅꯤ ꯁꯔ ꯍꯣꯏ ꯑꯩ CMꯒꯤ ꯃꯤꯇꯤꯡ ꯑꯃꯒꯤ ꯆꯠꯀꯗꯕꯅꯤ ꯑꯣꯀꯦ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯔꯦꯛꯁꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ
yamna sauna makut kutumani du tasina duna lei. Manaktasu thak thak dikna nupa khara lei. Reksan sauna chalamba du lepnaga nupa amagi manakta changsiladuna. Nate, adu gyamba drug. Crore amagi drug tubu kaisu leitana laina manganba. Nupa ama yamna kina. Sir, aikoisu fazanadi honazabane. Yare, oiroi noi. Mi matanati, minai ngatane. Na thibong da how now na cha. Mi thibong pandaba noi sidine. Noi de sijakro. Sir, aikoisu khangzau dabare. Karamna tauribano haiba. Adu gyamba senpham dubu laina manganba. Lakcheida. Aidi adu gyamba senpham da mangbe adi. Noi da hana halaga phagadabane. Asi airaga nomayedu rok jingi. Sir, adu dari tawbigano. Akoi lazare sir. Nomayedu kap kya haina hek tawbaga magi phone adu ringking lai. Reksan sauna call adu paikali. Hello. Phone adu dagi nokladuna tamthina. Nakong macha mapalido aina munna khantaraga thabakta taw haba natra. Hey, nang loire ko. Aduk mi sitaba. Aina nangwanda singnara kanu haidra. Hojikti mathang tora dawne. Aduna first ne. Mathangidi nasana chiksina sem sajaro. Goodbye. Asi airaga call adu kakhi. Hello. Asuk mi sitaba fai. Handakti nang nangomkhredana. Adubu aina nangi natakta kaidoro kabata. Nangingo. Somdasu tomtil call adu kakpaga mamit khana yamna sauna machinda soli. Noidi mahikne koisi leibaga sida hingan beadi. Leibaga sigi mangna bathabak tawrabadi nangsu nongmadi soidana mangane habase kawgano. Mary, Jan, Meda, makoi umdu sumanga dida noba melaga chari. Janna. As, Meda, noigi noba sidi yamna hauye. Haubane. Aina ako maudringeda lono ralaga higlaine. Adugi oramni yamna haurise Meda. Hainarage hekpabudi huralaga hekpachabase asine na haubane. Adugine nang na hawe harido. Hawe, ado Meda, akhoi khongnang makhongdane. Nahana khoida laklamba nupa humda nungtige dum leye. Masaksu loina faze. Aduga moida akhoi thongalda adum yenge. Aina school chatpa khudingi adum thengnege. Meda yamna khangningna. Moi humdugi manungdane masak khwaidigi phajaba ma yawbra. Jansu ipang pangna. Yawe chiche masaka yamna phajajaningo. Adugane masakara thiba ama yawbra. Che adudi yawdi loina fajaye. Is yadre angang nangi mito yadre. Moi ahumgi maraktane athiba yongmanba ma yawbane. Che ay adudi khangdre. Ada hore leiramadi ay munenglake ko. Hoi ada chan chalo. Ine ke thawaidigi singjuda leirucho cha seba. Hoi che. Mary du tap nairi. Jan aigi mon makhada paisa lehubane. Yarni Jan se aingonde pukro se. Hoi che. Jan fuk agotuna singju leiba thokre. Mana tholakpada khongnang makhomda marup ahumdu leirami. Jan ipang pangna machi medana haiba yongmanba ma yawbani haiba duda yawbra haini yengi yammunna yengna machindasu tabli so laga chali. Koino akoi che medana yongmali haiba ma nupado adudi yawdena asidi loina faze. As aigi mise yadraba jala. Asi airaga mamitu makut aduna phaktok laga yengi. Udraba duda
ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯗꯨꯅ ꯐꯠꯆꯈꯤ꯫ ꯖꯣꯟ ꯃꯅꯤꯊꯣꯏꯕ ꯇꯣꯝꯊꯤꯟ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯅꯤꯊꯣꯏꯕꯅ ꯀꯩꯅꯣ ꯇꯣꯝꯊꯤꯟ, ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯔꯤꯒꯤ ꯃꯅꯥꯎꯄꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈꯩ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯂꯝꯃꯤꯁꯤꯅ? ꯖꯣꯟ ꯅꯣꯛꯂꯗꯨꯅ ꯏꯁ, ꯅꯪꯉꯣꯟꯗ ꯌꯦꯡꯕꯒ ꯅꯠꯇꯦꯉꯣ ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗꯅꯦ ꯃꯥꯅ ꯌꯦꯡꯂꯤꯕꯁꯦ꯫ ꯏꯁ, ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯒꯤ? ꯗꯦꯈꯥ, ꯑꯩꯒꯤ ꯁꯛꯁꯦ ꯍꯦꯔꯣ ꯃꯥꯟꯗ꯭ꯔꯣ? ꯑꯗꯨꯒꯤ ꯌꯦꯡꯂꯤꯅꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯛꯇꯥꯗꯨꯗꯤꯅꯦ ꯐꯖꯔꯦꯍꯦ꯫ ꯏꯕꯨꯡꯉꯣ, ꯇꯨꯝ ꯍꯧꯒꯠꯄꯗ ꯅꯪ ꯍꯥꯟꯅ ꯎꯔꯗꯤꯅꯦ ꯑꯩꯁꯦ ꯁꯤꯗꯧ ꯃꯥꯜꯂꯦ꯫ ꯖꯣꯟ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯆꯤꯟꯒꯗꯨ ꯄꯦꯟꯗ꯭ꯔꯣꯛ ꯄꯦꯟꯗ꯭ꯔꯣꯛ ꯂꯣꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯥꯏ ꯑꯗꯨ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯁꯥꯗꯨ, ꯃꯣꯏꯅ ꯁꯦꯡꯒꯣꯛꯂꯛꯄ ꯉꯔꯥꯡꯒꯤ ꯅꯪ ꯑꯣꯖꯥꯅ ꯏꯈꯤꯕ ꯂꯦꯇꯔꯗꯣ ꯍꯣꯔꯦꯟ ꯃꯅꯥꯎꯄꯤ ꯂꯥꯛꯄꯗ ꯄꯤꯁꯤꯟꯈ꯭ꯔꯁꯦ꯫ ꯇꯣꯝꯊꯤꯟ ꯏꯀꯥꯏꯔꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯂꯩ, ꯋꯥꯒ ꯉꯥꯡꯈꯤꯗꯦ꯫ ꯅꯪꯒꯤꯗ ꯑꯩꯒꯤꯁꯨ ꯌꯥꯎꯗꯣꯏꯅꯦ꯫ ꯀꯔꯤ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯆꯟꯁꯨ ꯁꯤꯡꯖꯨ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯔꯒ ꯆꯠꯂꯤ꯫ ꯈꯣꯡꯅꯥꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯖꯣꯟ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯗꯧꯅ ꯍꯣꯏ ꯉꯥꯏꯈꯣ꯫ ꯆꯟ ꯏꯈꯪ ꯈꯪꯅ ꯑꯣꯏꯃꯥ, ꯌꯣ, ꯀꯔꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯀꯩꯁꯨ ꯅꯠꯇꯦꯕ꯫ ꯑꯣ, ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯤꯗꯣ ꯅꯠꯇꯦ ꯑꯩꯁꯦ ꯍꯦꯔꯣ ꯃꯥꯜꯂꯤꯔꯕ? ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯀꯩꯒꯤ ꯌꯦꯡꯂꯤꯕ? ꯆꯟ ꯂꯠꯂ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯦꯗꯥꯅ ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯌꯣꯡ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ, ꯑꯗꯨꯒꯤ ꯑꯩꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤꯅꯦ꯫ ꯖꯣꯟ ꯁꯥꯎꯅ ꯀꯔꯤ? ꯃꯗꯨꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯗꯣ? ꯃꯥꯅ ꯍꯥꯏꯗꯣ ꯑꯩꯅꯦꯕ꯫ ꯈꯪꯅꯤꯕ, ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯅꯤꯊꯣꯏꯕ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯂꯛꯏ꯫ ꯖꯣꯟ ꯁꯥꯎꯅ ꯃꯃꯤꯠꯀꯗꯨ ꯈꯥꯅ ꯃꯅꯤꯊꯣꯏꯕꯗ ꯌꯦꯡꯉꯤ꯫ ꯃꯅꯤꯊꯣꯏꯕ ꯅꯣꯛꯄ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯆꯦ, ꯁꯤ ꯉꯥꯏꯈꯣꯁꯦ, ꯁꯤꯒꯤ ꯆꯦꯁꯦ ꯅꯣꯏ ꯆꯦꯗ ꯄꯤꯌꯨ꯫ ꯆꯟ ꯉꯛꯅ ꯁꯤꯕꯨ ꯀꯩꯅꯣ? ꯖꯣꯟ ꯁꯥꯎꯅ ꯑꯉꯥꯡꯅ ꯄꯨꯐꯝ ꯊꯣꯛꯄꯗꯣ ꯄꯨꯒꯦꯗꯤ ꯍꯥꯏꯗꯦ, ꯈꯣꯏ ꯍꯪꯉꯤ ꯀꯩꯒꯤꯅꯣ? ꯆꯟ ꯀꯤꯅ ꯀꯤꯅ ꯇꯥꯞ ꯂꯧꯏ, ꯑꯗꯨꯒ ꯀꯤꯅ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯖꯣꯟ ꯅꯪꯍꯧꯔꯣꯏꯗꯕꯗꯧꯅ ꯂꯥꯎꯔꯛꯏ꯫ ꯍꯣꯏ, ꯅꯣꯏ ꯆꯦ ꯁꯦꯛꯄꯤꯗꯣ ꯑꯩꯅ ꯂꯧꯗꯣꯏꯅꯦ ꯍꯥꯏꯌꯨ꯫ ꯆꯟ ꯀꯩꯁꯨ ꯈꯨꯝꯗ ꯆꯦꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯗ ꯑꯃꯨꯛ ꯄꯦꯟꯅ ꯃꯅꯤꯊꯣꯏꯕꯗꯨ ꯅꯣꯛꯂꯛꯏ꯫ ꯃꯤꯗꯤ ꯍꯦꯔꯣ ꯃꯥꯟꯕꯅꯤꯅ ꯅꯪꯉꯣꯟꯗꯒ ꯃꯨꯟꯅꯒ ꯌꯦꯡꯂꯝꯃꯤꯀꯣ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯖꯣꯟꯁꯨ ꯅꯣꯛꯂꯛꯏ꯫ ꯌꯥꯔꯦꯍꯦ, ꯅꯪ ꯀꯣ꯫ ꯆꯟ ꯃꯆꯦ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯒꯤꯠ ꯐꯝꯃꯤ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯗꯨ ꯄꯤ, ꯑꯗꯨꯒ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯦꯗꯥꯅ ꯆꯟ, ꯀꯩꯗꯧꯔꯒꯦ? ꯆꯤꯆꯦ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣ? ꯆꯦ ꯃꯦꯗꯥ, ꯅꯪꯁꯦ ꯁꯦꯛꯄꯤ ꯀꯧꯕ꯭ꯔꯣ? ꯃꯦꯗꯥ ꯉꯛꯅ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯕ? ꯆꯦꯅ ꯌꯣꯡ ꯃꯥꯟꯕ ꯑꯃ ꯌꯥꯎꯕꯅꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯥꯏꯔꯛꯏꯕ, ꯆꯦ ꯅꯪꯁꯦ ꯃꯥꯅ ꯂꯧꯅꯤ ꯍꯥꯏꯕ꯫ ꯃꯗꯨꯒꯤ ꯌꯣꯡ ꯃꯥꯟꯕꯗꯣ ꯈꯪꯅꯤꯕ, ꯑꯩꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ꯫ ꯑꯗꯣ ꯆꯦ ꯆꯧ, ꯀꯩꯗꯧꯔꯒꯦ ꯆꯟ? ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯦꯗꯥꯅ ꯆꯟ, ꯅꯪꯒꯤꯗꯣ ꯏꯅꯦꯅ ꯉꯥꯔꯤꯁꯤꯗ ꯍꯥꯞꯂꯒ ꯄꯤꯔꯛꯏꯔꯣ? ꯅꯠꯇꯤꯌꯦ, ꯃꯣꯏ ꯗꯗꯥ ꯍꯣꯏꯅ ꯄꯤꯔꯛꯄꯅꯦ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯂꯦꯇꯔ ꯑꯣꯏꯔꯝꯅꯤꯌꯦ, ꯑꯁ ꯄꯥꯁꯦꯕ꯫ ꯆꯦ ꯃꯦꯗꯥ, ꯑꯩꯈꯣꯏ ꯆꯦꯗ ꯄꯤꯌꯨ ꯍꯥꯏꯌꯦ꯫ ꯃꯦꯔꯤ ꯉꯛꯅ ꯃꯦꯗꯥ ꯇꯥꯞ ꯂꯧꯔꯒ ꯅꯣꯏ ꯆꯦꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫
ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯇꯔ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ, ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯂꯦꯇꯔꯒꯤ ꯋꯥꯔꯣꯜ: ꯑꯩ ꯇꯝꯊꯤꯅꯦ, ꯂꯦꯇꯔ ꯑꯁꯤ ꯄꯤꯔꯛꯏ ꯍꯥꯏꯅ ꯃꯦꯔꯤ, ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯁꯦ ꯐꯣꯡꯗꯣꯛꯅꯕ ꯅꯪꯅ ꯇꯟꯖꯥ ꯄꯤꯕꯤꯗꯦ, ꯑꯗꯨꯕꯨ ꯂꯦꯇꯔ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯩꯅꯤ, ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯅꯨꯄꯤ ꯑꯃꯇꯕꯨ ꯍꯟꯅ ꯌꯦꯡꯅꯤꯡꯂꯨꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯅꯪ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯦ꯫ ꯅꯪꯒꯤ ꯃꯤꯁꯨꯝꯕꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤ ꯍꯥꯏꯕꯤꯒꯅꯨꯀꯣ ꯃꯦꯔꯤ, I really love you. ꯄꯥꯎꯈꯨꯝꯗ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯤ, ꯅꯍꯥꯛꯀꯤ ꯇꯣꯝꯊꯤꯟ꯫ ꯆꯦꯅꯥ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ: ꯑꯩꯒꯤꯁꯨ ꯋꯥꯠꯂꯤ, ꯑꯩꯒꯤꯁꯨ ꯈꯔ ꯍꯥꯏꯍꯧꯒꯦ꯫ ꯍꯣꯏ ꯁꯦꯛꯄꯤ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯁꯦꯛꯄꯤ, ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯖꯧ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯥ ꯐꯪꯖꯔꯣꯏ꯫ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯃꯤꯁꯇꯔ ꯍꯅꯤꯖꯣꯟ꯫ ꯃꯦꯗꯥ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ: ꯃꯁꯤꯒꯤ ꯌꯣꯡꯁꯦ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦꯅꯦ, ꯈꯪꯅꯤꯕ꯫ ꯑꯗꯣ ꯆꯟ, ꯅꯪ ꯏꯃꯨꯡꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯎꯕ꯫ ꯍꯣꯏ ꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯁꯨ ꯆꯪꯈ꯭ꯔꯦ, ꯃꯦꯗꯥ ꯃꯦꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯑꯗꯣ ꯃꯦꯔꯤ, ꯅꯪ ꯗꯥ ꯇꯣꯝꯊꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯌꯥꯔꯣꯗꯅ? ꯃꯦꯔꯤ, ꯑꯁꯦꯡꯕꯩꯅꯦ, ꯗꯥ ꯇꯣꯝꯊꯤꯟꯁꯦ ꯃꯁꯛꯁꯨ ꯐꯖꯩ, ꯑꯗꯨꯒ ꯄꯩꯁꯥꯁꯨ꯫ ꯏꯇꯥ, ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯗ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯀꯩꯅꯣ ꯏꯇꯥ, ꯅꯪ ꯉꯥꯎꯔꯕ? ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯅ ꯀꯔꯝꯅ ꯃꯥꯒ ꯅꯨꯡꯁꯤꯅꯒꯅꯤ? ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯏꯇꯥ, ꯌꯥꯔꯁꯦ, ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯁꯦ꯫ ꯍꯣꯏꯕ, ꯑꯗꯣ ꯏꯇꯥ, ꯌꯥꯔꯦꯕ, ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯍꯣꯏꯁꯦ, ꯌꯥꯔꯁꯦ, ꯑꯩꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯖꯔꯣꯏ, ꯌꯥꯔꯕ? ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ, ꯌꯥꯏꯆꯦꯟꯕ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ: ꯃꯅꯝꯃ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯍꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯇꯥꯃꯣ? ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯃꯨꯁꯦ꯫ ꯍꯣꯏꯁꯦ, ꯏꯁ, ꯐꯝꯗ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ꯫ ꯍꯣ, ꯑꯗꯣ ꯐꯝꯅꯦꯕ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯍꯩꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯅꯦ, ꯑꯗꯨꯗ ꯅꯆꯟꯁꯦ ꯂꯨꯍꯣꯡꯅꯕ ꯅꯣꯏ ꯑꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯒ ꯇꯥꯟꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯅꯦ, ꯃꯇꯝꯁꯦ ꯑꯩꯗꯤ ꯌꯩꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯂꯥꯏꯅꯦ, ꯑꯗꯨꯗ ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯦ ꯑꯁꯤꯗꯅꯦ ꯑꯩꯅ ꯀꯣꯛꯀ ꯊꯣꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯅꯝꯃ, ꯅꯪꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯅꯪ ꯂꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯟꯕꯁꯨ ꯌꯥꯏꯗꯅ, ꯃꯣꯏꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯝꯂꯕꯅꯤꯅ꯫ ꯍꯣꯏ, ꯃꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯕꯛ ꯑꯃꯨꯛꯇ ꯆꯠꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯃꯣꯏ ꯇꯥꯃꯣ, ꯑꯣꯀꯦ ꯃꯌꯨꯝꯗꯣ ꯑꯃꯠꯇ ꯂꯩꯔꯣꯕ꯫ ꯃꯅꯝꯃ, ꯅꯪꯅ ꯑꯣꯀꯦ ꯄꯥꯝꯕꯁꯤꯗꯤ꯫ ꯍꯣꯏ, ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯆꯠꯈ꯭ꯔꯦ, ꯁꯈꯤ ꯁꯣꯐꯥꯗꯨꯗ ꯑꯁꯨꯝ ꯐꯝꯂꯒ ꯃꯪꯂꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯋꯥꯔꯤ ꯍꯧꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯐꯣꯡꯗꯣꯛꯇꯅ ꯊꯝꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯋꯥꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯇꯅ ꯑꯋꯥꯕ ꯈꯪꯒꯅꯤ꯫ ꯇꯁꯦꯡꯅ ꯋꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯉꯝꯗ, ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯔꯦꯗ ꯊꯃꯣꯏ ꯃꯥꯗꯤ꯫ ꯊꯃꯣꯏ ꯃꯥꯅꯗꯤ ꯇꯠꯇꯅ ꯏꯟꯁꯤꯜꯂꯤ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯅꯤꯊꯣꯏꯕ ꯔꯦꯁꯃꯥꯕꯨ ꯅꯨꯡꯁꯤꯖꯩ, ꯀꯨꯏꯔꯦ ꯃꯥꯅ ꯈꯟꯖꯔꯛꯄ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯍꯣꯏ, ꯃꯥꯁꯨ ꯈꯪꯉꯤ ꯔꯦꯁꯃꯥꯅ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ, ꯃꯗꯨꯃꯛꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯔꯦꯁꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯦ, ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯗꯦ꯫
Tomthin phamung aduda longna hiptuna lei. Momon noktuna wakal mayam ama khali. Karigino mere aina nangbu astu nungsiriba. Nungsiba masak khangdriba isa. Nangi Misumbi Minok aduna ibu pungsum sumbiri. Ngaure ai tasengna nawanda ngaure. Monghadaba natawaduna wakayang gandaba nangna isa pungsum hek sumkre. Ai kari haraga nafamda ina nangbu kayam nungsiyabase. Ai uthokpa ngamde. Aduba tasengna ai nangbu thamoy sengna nungsi. Mana sum wakal kanna onbada magi phone aduda namsenbadagi phone adu isay malai. Tanja janaba isay haibaduni. Tomthin ikhang na phone adu tablawi. Aduga isay adu munna mutay. Nangi adu gumba minok tudani aina tumdana mangliba. Nangi adu gumba natawdudani aina wakal irang hawaliba. Awale nang nungsibi Chakale aigi tamoyse Oh nungshibi Asum isaya dutana tomthin noktorei. Office hour loireduna Resma mayamda chatke haina thoglai. Adubu ngasidi magi gari adu purakte. Resma waiting shed aduda gari ngairi. Tanja aduda I-20 ama magi manakta fat kami. Mani Thoiba helmet adu lauturai. Resma, aima, aidi kanano nakaline. Yam thazadiye. Nangdi kaida chaluba. Aido thaba ma chalubane. Nang ubaduda changlakpane. Ado nang gari puraktraba. Aigi gari do yadrena ngasai wasap ta thanamne. Oh, fare. Adudi lao, ai thimbiram lage. Yarni As, ko lao he. Resma su kaisum takanda hoi haiduna harau gari duda kakatli. Mani Thoibadi harau bana loikri. Mana nungsizabi amana magi manakta famduna wari gi sanaba duda loire madi masadu tumdana mangmangkre. Masasi malang panambada itaw-tawi. Lepa layta tharakpana Resma hoigi yumyauri. Yawaningdaba na tapna thawbani. Adubu yauraga layramle. Resma garidagi kumtharaga. Mani Thoiba, adudi ay amuk layhaurage ko. Hoi. Adudi ay chale ko. Hoi. Resma gate adu hanglaga mayumda changkre. Mani Thoiba manda nungaina gari adu thawduna chakre. Numidangi matamni Ranbir amadi Tomthin TV yengli. Gitasu chak tokpaga thaba ingkhang loisinba loiraduna mapa machagi manakta changlai. Masu safa aduda famtharai. TV adu asum yenglambadagi Gita mapurebada ansinduna. Moi pabwa aikhoi se sumaina sum tumina laisin jairo. Khaidorogi mama nangba. Karino nangna tumina laisin baisa. As gyan tajaki moi pabung simako. Ai naidi luhongbagi wafamdune. Haima adudi nupi noina phajana honarodana. Hoiba adudayo. Aina fanaba loina singe. Tomthin famlambadagi fuk agotuna. Ima, oirodaba thabakta matamangan gano. Madu ai yaba ngamloi. Karigi oirodoribano. Nama aina silibase. Nangi fatanabara. Hoi, chume. Imana machagi fatanaba kaisu chiloyaba aisu kange. Ima, marup amagi mariyase. Ai thadaba pamde. Adugi ima, nachaigisu aningba pambalese. Asi airaga magi kada changki. Gita sauna lehawi. Somdana mama macha mukoi umdu chak janaba dauri. Janna mama bu chak inbiri. Mama, se,
Mama, haubra? Hawe. Mama, chichi na thongli ne. Akoi chichi se chang injang thong bayam hai ko. Hai. Icha suaida. Ado mama, si matanga chao ba. Yare. Ai chaningdre. Mama, si matanga chao ba. Asi airaga mama da chaga duin sili. Yare. Ado mama, ai su chaglame. Charo kige ko. Hoi. Janga Mary ga su chak chakri. Loiraduna thabak loisinba loiraga tumba changkri. Numidangi pung baro tarakpa duwaida. Thong adu kanna thong dong tilai. Oi, tuango. Kana lege? Tuang sago. Ang diba? Kok tharage. Hei, kana antega kumdine. Fei, tuang je loina thugairage. Mary haugalagtuna thong adu hanglai. Ibohal yamna sauna. Yum asida mi ama changlakjri hairdi thong ase hanglaga thamba kaidogi ha. Noi career rot athu di chalino. Kaino bana haidubo. Madam se thenglabani na baba so lakmandrabaduda thong silon bane. Aisu ngaya witharure. Kare. Yum asida ayalakjri habase khangdraga nangna tumline ba. Wa nang yamna tumninglaba natro. Aduwaida taramba chayamana Mary da kanba ori. Mary kabladuna. Baba nai. Kaino baba na taridubo. Nai baba nai. Nang yam tumning dai ne ha. Nang tumning wadana. Baba itu meri. Ayo ma. Nai baba. Ay lanjari. Nai baba. Pabigano mo. Nai baba. Ayo ma. Ay lanjari. Jan machina kapagi makol tabada golai. Aduga kabladuna mapagi makong adu kolaga. Baba, chichi da dumaina pabigano ba. Baba, chichi dumai tobigano. Hai, talo. Asi airaga chanda mufrei. Mary manau pibu kolaga. Chan, baba chan da mainu pabigano. Na chalanjari baba, Hayo ma, nai baba, hayo baba, pabigano baba. Hay lanjari baba, hay lale baba. Famung aduda yataduna leiribi achaubidu kabladuna wangangba ngamdaba heri. Moy pabo. Adum ne chada taubigano. Chani bu pabigano. Moy pabo. Chabu pabigano. Matunguna aina laktriba noga namda tumbyar. Angaba mista basarna. Ay may chawchang rin siya kenta kanda basarna. Oy! Kapag ano? Taring de. Nagkuhanda taring de niya. Matung de niya. Siya miyam charang kita Wari. Ay alak patay tumnama ba? Kang nidala. Ibohal pubayabak from laga famunda kakatuna tungkre. Janga Mary gadu holaga kamine. Cici nang sopra. Jan, cici sok dia. Cici kasih tahu dia. Cici, baba siapa pati ko. Baba na, cici dah kena pubi. Cici, nang nai ko, nang naram ni cici. Jan, kau kena apa sih? Cici kasih tahu dia. Toba, lah. Tumurus lang. Kasi Astumna machin manaw aningdu pamungda kakatuna tumkri. Adubo Mary di tumbayada pina kapchari. Baba, siyam na pati ko. Ay buti tamti na po ba? Ay se sasan lang na po ba? Baba, nangkyantaro ba?
Nungthilgi matamni Janna school halakpada khongnang makhongda marup ahumdu leirami. Janna dum usinada saduna chatli. John tamna changsilagtuna. John, amta ko ba? Kaya kita John. Ngarang ito kuherake. Ako'y chena yade aye. Madi nupa koiroy. Mapoksi magi yumsu palaroy aye. Tomtin madutabada nungayzade. John amukasu makata nang lai. Ado noy chichik pigidi. Madi kaisum directi. Ado da John ay changkragi. Ohoy. Tomtin tasing na tamoy kairi. Mana ningjaruba kanjaruba khudingmak loina kairi. Wadi ngangda gari manungda fight jangki. Marup anidusu wa ngangda gari adu adum thauri. Adubu John tomtinbu nungcbiduna lagnarai. Bye. Kaisumta kalunuse. Ay kisumta khande da bai. Nupi aisidine ahan bai bada kaidonungda yaroi. Moidi hanjin haraga yaraktoine. Takpa bukaladi nungda faktomi hainabani ko. Bye. Ay hairaroida. Kaino bai. Nang na haidu ba? Se. Ako'y Mayamna sidi. Ako'y na fanaba singiba. Yare bo. Nupa mandaba tawano ko. Ay John ay na fanaba yanaba soidana singani. Kana de bai. Wakal nungaitaba fungdo poy na hinchang ahawba macharisi. Ada Tomtin nang nalayo ko. Tomtin nakladana. Nagsidi ba? Hoy, lagi. Asam na John, Tomtin bunungay na bahay do na fagi kaya matawi. Marup anidu John ki fagi da nok na do na mayumdan kre. Tomtin Mary bunung tigi hay basu lepti. Adu ba Mary hana fawba yang lamda adam chali. Tomtin ikay ba khangda ba hay ba doire. Nungsibana mi bungaw-halli. Nungsibana mi buwa-halli. Nungay-halli. Nungsibase ngawi haisi chumiko. Ngasidi tasing na ngawbaga pangkak oire Tomtin. Numidang wairamgi matamni medaga merigadu lau khawba loiraga mayumda wari sasaduna halai. Medana. Odoita ayo am taigene nang sawadra. Kaino wasu haidringeda sawadra isini. Sorry, hairose. Da Tomtinja yamna nungaiti. Media nang yabikro ba? Ita ay di hanasu haikradani. Ay madu yabangam loina. Hoy ba, adubudi haikreba. Ada yamna di nungaiti. Nang na yadi khanglasu adum hairagale. Lekai swaisida khangdaba mi amata laitrabane. Madu fanoidanasu ay madu yabangam loi. Hoy se, siwari se, dosi. Asam lakpada mahausagum khongnang makhong aduda Tomtin makoy ahum leirami. Mary hoy prap chatli adubu Tomtin na. Mary amta ngai ko ba? Mary chatlamba adu chaplip lagalay. Tomtin khara nakna Mary gi manakta changsili. John na medagi makud adu paiduna nakanamada chingtoi. Ay, Jo, thadwa bane. Nupigi kudanga tap paine. John nokladuna. Kaina mi akoy nupigi kudang paizabane. Meda peri tawduna. Hay, Yong, nang. Hoy ma, nachagi kudang se. Masigi yung man basina pai kraba. Ay, hay nupa fanglari. Sekpi nusibi. Nangidi ay lesidia. Yung saktibo ay di nangwanda leibiroye. Ay di nasana yadradi faragoresu lobi niye. Masi nangdana halageda. Ani dukan na masamfay na rai. Manitoy ba ani adu kan na kamdogi. Somdana. Media, ay na hanjin hayado na nangay bula na lawana. Ay tasing na nang bunungsi. Nangamugtadi yabiyo ba? Tatamtil, ay di hanasu haikrabadani.
ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯃꯦꯔꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨꯗ ꯃꯦꯔꯦ ꯄ꯭ꯂꯤꯖ ꯑꯁꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗ ꯃꯦꯔꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯨꯏ ꯃꯦꯔꯤꯁꯨ ꯁꯥꯎꯅꯤꯡꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪꯒꯤꯁꯦ ꯑꯩ ꯂꯥꯏꯔꯕꯤꯅꯦ ꯍꯥꯏꯗꯨꯅ ꯅꯪ ꯍꯦꯛ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯤꯌꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏꯌꯦ ꯇꯣꯝꯊꯤꯟ ꯈꯨꯔꯨ ꯈꯨꯗꯨꯞ ꯀꯨꯟꯗꯨꯅ ꯃꯄꯤꯔꯥ ꯆꯦꯅ ꯃꯦꯔꯤ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯇꯣꯝꯊꯤꯟ ꯑꯣꯏꯔꯣꯏꯗꯕꯗ ꯃꯪ ꯁꯥꯒꯠꯄꯤꯔꯨꯅꯨ ꯐꯔꯦ ꯃꯦꯔꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯐꯝ ꯏꯍꯜꯂꯔꯣꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯂꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯦꯔꯤꯁꯨ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯍꯥꯏꯕ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯇꯣꯝꯊꯤꯟ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯇꯣꯝꯊꯤꯟ ꯑꯩ ꯂꯥꯜꯂꯦ ꯇꯣꯝꯊꯤꯟ ꯒꯥꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯅꯤꯡꯉꯝꯗ ꯄꯦꯟꯅ ꯀꯞꯆꯗꯨꯅ ꯃꯦꯔꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯐꯝꯗꯒꯤ ꯑꯩꯅ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯑꯩ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯈꯪꯁꯤꯜꯂꯣ ꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯀꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯔꯦꯁꯃꯥꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯂꯩ ꯍꯥꯏꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯊꯤꯗꯅ ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯇꯅꯧꯒ ꯂꯣꯏꯅꯅ ꯃꯦꯔꯤ ꯈꯣꯏꯗ ꯂꯥꯛꯏ ꯉꯁꯤꯗꯤ ꯃꯦꯔꯤꯁꯨ ꯂꯧꯕꯨꯛꯇ ꯆꯠꯂꯝꯗꯦ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯉꯁꯤꯗꯤ ꯂꯧ ꯑꯗꯨ ꯀꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯟ ꯆꯤꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯉꯥꯁꯤꯡ ꯑꯗꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯍꯩꯗꯣꯛꯂꯤ ꯏꯕꯣꯍꯜꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯤ ꯑꯆꯧꯕꯤꯁꯨ ꯃꯁꯥ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯉꯥꯊꯔꯒ ꯐꯝꯕꯅꯤ ꯍꯩꯃꯥ ꯏꯆꯥꯁꯤꯡꯗꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯏꯅ ꯆꯟ ꯅꯣꯛꯂꯗꯨꯅ ꯃꯃꯥ ꯆꯤꯆꯦꯅ ꯃꯌꯥꯝ ꯐꯥꯏꯅꯦ ꯑꯗ ꯆꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯀꯣ ꯍꯣꯏ ꯈꯔ ꯌꯣꯜꯂꯒ ꯈꯔ ꯆꯥꯔꯁꯤ ꯍꯣꯏ ꯆꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯅꯤ ꯃꯃꯥ ꯆꯤꯆꯦꯅ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯁꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯆꯧꯕꯤ ꯃꯆꯥ ꯇꯣꯝꯕꯤꯅ ꯍꯔꯥꯎꯖꯕ ꯎꯕꯗ ꯃꯥꯁꯨ ꯃꯃꯜ ꯅꯣꯛꯆꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯕꯣꯂꯦꯔꯣ ꯑꯃ ꯈꯥꯝꯃꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯏ ꯔꯦꯁꯃꯥ ꯑꯃꯗꯤ ꯇꯅꯧꯅꯤ ꯔꯦꯁꯃꯥꯁꯤ ꯌꯥꯝꯅ ꯐꯖꯩ ꯁꯦꯠꯇꯣꯔꯛꯄ ꯈꯨꯗꯤꯡꯗ ꯏꯄꯛꯇ ꯄꯛꯆꯩ ꯑꯗꯨꯕꯨ ꯐꯖꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯅꯩ ꯂꯣꯏꯅ ꯉꯥꯎꯅꯩ ꯑꯗꯨꯕꯨ ꯐꯅ ꯐꯖꯗꯨꯅꯁꯨ ꯃꯤ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯖꯕ ꯑꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨ ꯃꯤ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯌꯥꯎꯗꯦ ꯔꯦꯁꯃꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯆꯤꯟꯒꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯇꯞꯅ ꯁꯣꯜꯂꯤ ꯁꯤꯕꯨ ꯌꯨꯝꯅꯤꯅꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯇꯣꯝꯊꯤꯟꯅ ꯄꯥꯝꯂꯝꯒꯗ꯭ꯔꯅꯦ ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯆꯟꯅ ꯀꯅꯥ ꯇꯅꯧꯅ ꯁꯤ ꯃꯦꯔꯤ ꯍꯣꯏꯒꯤ ꯌꯨꯝꯅꯤꯀꯣ ꯃꯥꯅꯦ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯆꯟ ꯆꯠꯂꯣ ꯃꯔꯥ ꯂꯧꯊꯣꯛꯑ ꯆꯠꯆꯣ ꯔꯦꯁꯃꯥ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯔꯦ
ꯑꯩꯈꯣꯏ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯦꯞꯍꯜꯂꯒ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯦꯡꯈꯠꯁꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯁꯦ ꯑꯣ ꯅꯪ ꯃꯦꯔꯤꯅꯤꯀꯣ ꯃꯥꯅꯦ ꯍꯥꯏ ꯇꯧꯉꯝꯕꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯀꯩꯗꯧꯅꯨꯡꯗ ꯃꯨꯡ ꯐꯥꯎꯅꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯟꯕ ꯍꯣꯏ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯣꯝꯊꯤꯟꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯅꯪꯅꯁꯨ ꯃꯥꯒꯤ ꯑꯁꯥꯒ ꯇꯧꯔꯤꯅꯦ ꯇꯟꯅꯧ ꯔꯦꯁꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯊꯦꯛ ꯅꯦꯝꯕ ꯃꯤꯅ ꯊꯥ ꯄꯥꯝꯂꯤꯅꯤ ꯀꯩꯅꯣ ꯃꯗꯨ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯣꯏ ꯁꯤꯃꯗꯤ ꯈꯪꯉꯣ ꯃꯦꯔꯤꯗꯨ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯗꯥ ꯇꯣꯝꯊꯤꯟꯒꯤ ꯋꯥ ꯑꯣꯏꯔꯦ ꯑꯣ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨꯝꯇ ꯈꯟꯕꯤꯒꯅꯣ ꯃꯥꯒ ꯑꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯀꯔꯤ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯅꯅꯥꯛꯇꯗ ꯂꯩꯍꯟꯅꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯏꯔꯕꯤꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯐꯠꯇꯅꯕ ꯊꯕꯛ ꯇꯧꯔꯛꯇꯦ ꯊꯕꯛꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯗꯥ ꯇꯣꯝꯊꯤꯟꯗꯤ ꯑꯩꯅ ꯏꯕꯨꯡ ꯑꯃꯒꯨꯝꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯏꯆꯦ ꯑꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯉꯥꯡꯕꯤꯒꯅꯨ ꯗꯥ ꯇꯣꯝꯊꯤꯟꯒ ꯆꯤꯆꯦꯒ ꯂꯨꯍꯣꯡꯕꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯆꯦ ꯃꯌꯣꯜ ꯀꯪꯂꯕ ꯎꯄꯥꯜ ꯑꯗꯨꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯦꯅꯤꯡꯉꯨꯜꯂꯛꯀꯅꯤ ꯔꯦꯁꯃꯥ ꯈꯔꯗꯤ ꯏꯀꯥꯏꯔꯦ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯅ ꯃꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯅꯪ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯔꯦ ꯅꯁꯥꯒ ꯂꯝꯕ ꯆꯥꯟꯅꯕ ꯃꯤ ꯊꯤꯌꯣ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯇꯨꯅ ꯃꯦꯔꯤꯗ ꯆꯩꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯔꯤꯕ ꯅꯣꯏꯅ ꯃꯤꯒꯤ ꯅꯤꯡꯊꯧꯗꯧꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯨ ꯑꯣꯏꯒꯦꯁꯨ ꯈꯜꯂꯦ ꯃꯄꯨꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯕ ꯐꯪꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯂꯥꯎꯔꯛꯏ ꯃꯦꯗꯥ ꯃꯈꯣꯏ ꯉꯁꯥꯏ ꯏꯟ ꯆꯤꯡꯕꯗ ꯃꯦꯔꯤꯒꯤ ꯐꯤ ꯑꯃ ꯃꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯦꯗꯥ ꯌꯥꯝꯅ ꯀꯔꯦꯝꯅꯔꯒ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡꯗ ꯍꯥꯏꯔꯛꯏ ꯑꯣ ꯁꯣꯝꯁꯦ ꯅꯨꯄꯥꯅ ꯌꯥꯕꯤꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯇꯅꯧꯅ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯃꯦꯗꯥ ꯇꯅꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯔꯒ ꯃꯥꯁꯤꯔꯥ ꯅꯨꯄꯥ ꯐꯪꯗꯕ ꯅꯨꯄꯤ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯂꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯅꯣꯏ ꯈꯛꯇꯔꯣ ꯃꯤꯁꯦ ꯐꯔꯦꯅꯦ ꯗꯥ ꯇꯣꯝꯊꯤꯟꯒ ꯃꯦꯔꯤꯒ ꯀꯣꯏꯅꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯐꯩ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯕꯅꯤꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯧꯒ ꯔꯦꯁꯃꯥꯒꯗꯨ ꯆꯠꯄ ꯍꯧꯏ ꯃꯦꯗꯥ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯌꯦꯡꯅꯁꯤ ꯅꯪꯅ ꯉꯝꯃꯒꯅ ꯅꯪꯅ ꯂꯧꯖꯔꯣ ꯑꯗꯣ ꯅꯨꯄꯥꯅ ꯄꯥꯝꯗꯕ ꯀꯥꯏꯁꯦ ꯄꯥꯝꯗꯕꯖꯥꯠꯅꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕꯗꯤ ꯈꯪꯗꯕꯖꯥꯠꯅꯤꯀꯣ ꯅꯪ ꯈꯪꯅꯤꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯦꯔꯤ ꯆꯟ ꯑꯆꯧꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯦꯗꯥ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯑꯩꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯅꯠꯇꯦ ꯑꯩꯁꯦ ꯍꯦꯔꯣꯅꯤꯒ ꯃꯥꯜꯂꯨꯔꯕ ꯍꯥꯏꯕ